ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7005 707 808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯆꯍꯤ 40 ꯁꯨꯕꯤꯔꯕ 40ꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯆꯍꯤ ꯁꯨꯗꯅ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯎꯔꯗꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯖꯦꯜꯗ ꯊꯝꯃꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯊꯥ 3ꯁꯨ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯗꯕꯒꯤ ꯑꯊꯤꯡꯕꯗꯣ ꯊꯝꯖꯤꯟꯒꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯄꯨꯡ ꯅꯠꯇꯦ ꯆꯍꯤ 40 ꯁꯨꯗ꯭ꯔꯤꯉꯩꯗ ꯀꯣꯜ ꯇꯧꯔꯛꯑꯗꯤ ꯑꯗꯨꯅ ꯆꯍꯤ 40 ꯁꯨꯔꯕꯁꯤꯡ ꯈꯛꯇ ꯍꯥꯏꯗꯤ ꯁꯨꯔꯕ ꯑꯗꯨꯒ ꯍꯦꯜꯂꯒ ꯂꯩꯔꯕꯁꯤꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯆꯍꯤ 100 ꯁꯨꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯆꯍꯤ 40 ꯌꯧꯈ꯭ꯔꯒꯗꯤ ꯑꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯇꯣꯛꯇꯅ ꯉꯥꯏꯍꯥꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯋꯥꯈꯜ ꯂꯩꯔꯤꯕ ꯁꯣꯟꯊꯔꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯈꯣꯏ ꯂꯩꯔꯤꯕ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏꯕ ꯀꯣꯂꯔꯁꯤꯡꯗꯨꯅ ꯍꯥꯏꯗꯣꯔꯛꯄ ꯑꯗꯒꯤ ꯇꯧꯊꯣꯔꯛꯄꯗꯨ ꯇꯥꯔꯀꯥꯟꯗ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯇꯥꯖꯔꯒ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯁꯤꯗ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎꯗꯨ ꯇꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯇꯥꯕꯤꯗꯅ ꯌꯦꯡꯕꯤꯗꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯚ ꯆꯥꯠꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯔꯛꯄꯁꯤꯗ꯫ ꯑꯗꯣ ꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯗꯤ ꯆꯥꯠ ꯄꯥꯊꯣꯛꯄꯁꯦ ꯀꯌꯥ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯗꯦ꯫ ꯑꯗꯨꯅ ꯀꯣꯜ ꯂꯧꯈꯠꯄ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯀꯣꯂꯔ ꯏꯃꯥꯁꯤꯡ ꯄꯥꯕꯨꯡꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯅ ꯍꯥꯏꯖꯔꯤ꯫ ꯃꯤꯁ ꯅꯤꯔꯃꯂꯥ ꯍꯧꯔꯁꯤꯀꯣ ꯑꯗꯨꯏꯗꯤ ꯑꯍꯥꯟꯕꯒꯤꯁꯦ ꯆꯍꯤ ꯁꯨꯕ꯭ꯔꯥ ꯁꯨꯗꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯊꯣꯛꯁꯤ꯫ ꯍꯜꯂꯣ ꯍꯜꯂꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯥ ꯆꯍꯤ 40 ꯁꯨꯕꯅ ꯄꯜꯂꯨꯕꯗ ꯖꯦꯜꯗ ꯊꯝꯅꯤ ꯍꯥꯏꯔꯨꯕꯗ ꯁꯨꯗꯕ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣ ꯆꯦꯟꯈ꯭ꯔꯦ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ ꯑꯗꯨꯅꯤ꯫ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯍꯩꯔꯣꯛꯀꯤ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅꯦ꯫ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤꯁꯦ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤꯅ ꯏꯁꯩ ꯑꯃ ꯁꯛꯇꯣꯛꯑꯝꯃꯒ ꯂꯣꯏꯁꯤꯟ ꯇꯥꯕꯅꯤ ꯋꯥꯔꯤ꯫ ꯏꯃꯥ ꯔꯦꯗꯤꯑꯣꯗꯣ ꯈꯔ ꯂꯩꯊꯕꯤꯈ꯭ꯔꯣ꯫ ꯔꯦꯗꯤꯑꯣꯗꯣ ꯃꯨꯊꯠꯂꯁꯨ ꯌꯥꯔꯦ ꯏꯃꯥ ꯏꯊꯟꯗ ꯂꯩꯕ ꯑꯣꯏꯔꯗꯤ꯫ ꯃꯤꯁ ꯑꯅꯤꯒꯤ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯍꯥꯏꯁꯤꯅꯦ꯫ ꯍꯣꯏ ꯏꯃꯥ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯤꯟꯀꯠꯂꯛꯀꯅꯤꯀꯣ꯫ ꯏꯃꯥ ꯌꯣ ꯁꯅꯥꯇꯣꯝꯕꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯆꯔꯛꯑꯒꯦ꯫ ꯏꯁꯩ ꯍꯧꯕꯤꯔꯛꯑꯣ ꯏꯃꯥ꯫ ꯏꯁꯩꯗꯤ ꯐꯥꯗꯤ ꯐꯥꯗꯦ ꯑꯗꯨꯕꯨ ꯐꯥꯗ꯭ꯔꯒꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯑꯗꯨꯝ ꯐꯥꯗ꯭ꯔꯒꯁꯨ ꯏꯃꯥ ꯄꯪꯁꯛꯇ ꯁꯛꯆꯜꯂꯛꯑꯣ꯫ ꯏꯁꯩꯗꯤ ꯑꯗꯨꯝ ꯁꯨꯔ ꯑꯃꯕꯨ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯏꯁꯩ ꯑꯣꯏꯔꯗꯧꯅꯤ꯫ ꯁꯨꯔ ꯌꯥꯎꯗ꯭ꯔꯀꯥꯟꯗꯅ ꯁꯩꯔꯦꯡ ꯑꯣꯏꯗꯣꯏꯕ꯫ ꯑꯗꯨꯅ ꯑꯗꯨꯝ ꯁꯛꯆꯜꯂꯛꯑꯣ꯫ ꯑꯩ ꯈꯨꯠꯁꯨ ꯇꯦꯛꯇꯅ ꯂꯩꯔꯦ ꯉꯝꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯊꯧꯔꯝ ꯌꯥꯎꯅꯤꯡꯕꯒꯤ ꯇꯧꯔꯛꯄꯅꯦ꯫ ꯍꯌꯦꯡ ꯐꯥꯎꯟꯗꯦꯁꯟ ꯗꯦꯁꯨ ꯂꯥꯛꯀꯅꯤꯀꯣ ꯇꯥꯡ 4ꯗ ꯇꯥꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯁꯩ ꯁꯛꯂꯛꯑꯒꯦ ꯍꯥꯏꯔꯒ ꯏꯃꯥ ꯀꯔꯤꯅꯣ ꯃꯤ ꯋꯥꯔꯤ ꯇꯧꯔꯛꯏꯗꯣ? ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯏꯁꯩ ꯍꯧꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯑꯗꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯉꯥꯛꯇꯪ ꯀꯥꯎꯊꯣꯛꯅꯕ ꯏꯁꯩ ꯈꯨꯠ ꯁꯨ ꯇꯦꯛꯑꯕ ꯏꯃꯥꯁꯦ ꯇꯧꯔꯤꯁꯦ꯫ ꯏꯁꯩ ꯁꯛꯂꯛꯑꯒꯦ꯫ ꯍꯣꯏ ꯏꯁꯩ ꯍꯧꯔꯛꯑꯣ꯫ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ ꯂꯥꯛꯄꯗ ꯀꯥꯏꯅꯕ ꯃꯩꯁꯥ ꯂꯥꯛꯅꯕ ꯊꯃꯣꯏꯗ ꯂꯥꯏꯃꯟ ꯑꯣꯏꯅꯕ ꯂꯥꯠꯂꯨꯕ ꯃꯨꯔꯇꯤ
오이라더라 오이라더라 Mahing nungtin ani magta Tomba sabakang nagtari Mahing nungtin ani magta Tomba sabakang nagtari Nanggi dama kalubada Munsi cinta paure Lalu muti oiradara oiradara Siba tumbiba akbara Kainaba maisa Tangnaba Ay matangsi lojarage makatajarado yai ware Wow, ima si drama am yahol ani handakti. Yam Kaino fazay sa handoy ne. isagi. Mama da nasan nabi sa handoy ne. Ado Ima ima dorisibu karino. 타졌다고 hayang foundation day lakpada khangjarani ko As foundation day jo khutiega foundation day kamai laktoini ma. ay yengbiyo idu soida lakjani dukan noi khangani adude imagi action yeng butare Yeng batare. kaidawagi anabaga loi phala laoi ma nahan gano aidi kejo kera oye ikamna laktoine duga mayamdane asise Kejo imagi ke hidra ai agyamna yeni Sando na magkit lang nanzala yare. Ado kay mana ke gi haino lipstick natragana kaino pen tawag ka tawra ki doiro khazai ke bai badi sandon macam na khara nganna laoi ma sida ke minerje Akoi ju sida ke doini. sida ke minerje lao khara nganna mapane yorok yar bana tro oh ya o adune ba ai soida lakjani ko Hmm. atang mari te soidrabo Kanna kano khannari ima. tang mari je mai foundation de numini na dum tawduni mai pikpa chawbududi ai khangdre swaide na te ba misnem la duna aduga magi mapok numitudi mapok numita dum taw di birthday di ai thok yade dana ko birthday di ai hayeng tawrage khudong zadre dum yadabani na dumaina saroina ju he haibado dumaina di tai Nandagi phone je tang isai ngamta ta sakken to pu so phang da ngasi di so san bira mane phang ima naba phabiro yam Ma naba nuai pharo. ma yo sana tombi Hui tu. ai ko he itaw gam ta tarokhi nu ai ko Hui tu. Nang chetlubu. adu kon tawse itaw gi wari do hello Hello, imari tara sina Maritani. Kay sai sakto no ima. Isay iya. Mata Manipur di isay am sa mati am sa imajing je loina di nusi boko khonjen jing je tabada ada ngasagi mislim la khoni na ngai di anau du ne ba ima anau ba de te pabung sing lei ba no no bodo changa u khang ni ngasi nei ye sine boko lei je mislim la khoni mu khai da phammi je Ano ba am tang sang o ba sikse. chango on ni ba ngai ri se do ima hoi hana phangraba changak pa se wari leitab ni na isai mata tam ne ay hong kera ge wani lei tedra. hauzalo ima hauzalo lap na lot na lei yu do do Langga kan thok nei ai ja. Untuk tu gawa ai di pun si langga kan thok nei ai ja. Untuk tu gawa Malang ka tare ayaw si kawai Sadly, I di asli sadly I di pun silangga kari tulay ay ka Bundok jangan berhujawai Bundok jangan berhujawai Lupa
ꯂꯝꯗ ꯆꯠꯂꯨꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯇꯝꯌꯥꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩꯒꯦ ꯍꯤꯡꯗꯣꯛꯀꯦ ꯉꯝꯗꯦ ꯁꯨꯕ ꯋꯥꯔꯦ ꯍꯤꯡꯗꯣꯛꯀꯦ ꯉꯝꯗꯦ ꯁꯨꯕ ꯋꯥꯔꯦ ꯁꯤ ꯃꯇꯦꯛꯁꯤꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯥ ꯊꯦꯡꯀ꯭ꯌꯨ ꯏꯃꯥ ꯑꯝꯇ ꯉꯥꯏꯕꯤꯀꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ ꯅꯆꯥꯅ ꯍꯥꯏꯕꯁꯤꯡ ꯑꯁꯤꯗꯤ ꯌꯥꯕꯤꯕ ꯇꯥꯔꯦ Ima anauba thengnadrabnina aribo oisu naiba tare ngasidi. Ima isai ama haijarake ima adum sakpirauko yagadra Isai ama hairake ba Isai ama Miss hairake. Lakuni na khanba do imana mate amtang sa amoba. yabro ima ꯍꯩꯇ꯭ꯔꯗꯤ ꯀꯝꯗꯧꯕ haini Haini ima kaidong sumai haide. isai me hairage ko hapen setke sesau medi setke sesau tap tap na pi hari be isai se matem da sakpiram ꯀꯔꯤ ꯏꯁꯩ ꯍꯥꯏꯕ hapen setke sesau medi setke sesau tap na pi 하빈 새끼 셋sau 예비 새끼 셋sau 하빈 새끼 셋sau 예비 새끼 셋sau 하는 잡자 하는 잡자 하빈 새끼 셋sau 예비 새끼 셋sau 하는 잡자 loisanjare ko maka taro si jani sabiro Adune par. yam phazai ima thagat thame Thank you. Ngasidi hana torokpa caller gai hana phangraba caller gai tawra dibuko. Ngasidi isai khang loi saan lajing ngasidi. hello Hello. pabung se sahi hum phusubira bro Oh, sejare Miss kai ming kauge Tawaning ubam di koi kauge. jalu khoi Ojalu khoi gi leire. Ojalu khoi gi isai leire. adu ojalu khoi gi sai han sa anji Adune. ojagi Asa aigi asa ningsharubani dapamda thawai aigi thawai ado babungi isai ama lanthokpiro Hoi Miss lanthokseragi Ado pamu jigi asa do matem da sa amo. Kaino tokpadigi paabo pakhatleda. Hawjiki asa do matem da sa amo pabu. Abisai su taro da ikai jega. Adune yeng duse pabung ne ikai badune kay amu yam ikai ge dune yeng ningi je uji. masakti uju udana Asa ai asa Miss Fajlo jarage. Posti tari da uji ki do pabu asa do. makha amtang samdabiradi hana nungai jagani Miss ihai mai phajada tane waru bigan. Kaisu kai ado pabung akhoi gi yam hit oiba isai di salakadabani ko yam romantic oiba isai ni ko salakadauze. Miss ai je kan kap kaina bagi sai oina Kaina bai sala anu ngasidi kaina bai sala anu ba. Kaina da bagi oina sakpiro ba ngasidi. babung khangna khang hau de ko hau khare matam do habdu sakpiro babung mate khatang chala khang hau di ko hau khare matam do kalak ida dia saki katna chaina yeina duna mapi lairik kami tandi madi tandi kina misaga loisan jarge Pabung na sakningi ba set song sina karamba set song no pabung. haibiru babung haibiru asem amazitna sakcheng hatang Kaya da nagnaramba no tawraktui ba. aronba piranggo ina sakjarage Sintharanu aronba pira. aron bapirang sintharanu Se pabung dei tarsi. babung tarage adudi sakate mi sogjarage
Arun bapira Intharanu amu Nangitan atine Puntida kainaba Arun bapira Intharanu amu Nangitan atine Puntida kainaba Ngamdawakal Kaluranu amu Puntida tamla Matamdo kainaba Aron bapira Intharanu amu Nanggita natene Puntida kainaba Aron bapira Kainaba gipira Kangki de kaya Tunga bagimino Kangki de kaya Kaina bagipira Kangki de kaya Tunga bagimino Kangki de kaya Wen kini matamgi Isilda ngai hasu Wen kini matamgi Isilda ngai hasu Intharanu pirang Lepa laita Intharanu pirang Lepa laita Aron bapirang Intharanu amu Nanggita natene Puntida kainaba Aron bapirang Aukiba Tawdok kayagi Maisha Mami samkini Matam na ulaga Aukiba Tawdok kayagi Maisha Mami samkini Matam na ulaga Kuntigi mikuta Wot pirambi ng Noglong asigi Puntida amu Kuntigi mikuta Wot pirambi ng Noglong asigi Puntida amu Aron bapirang Intharanu amu Nanggita natene Puntida kainaba Ngamdawakal Kaluranu amu Puntida tamla Matamdo kainaba Aron bapira mayamse kari-karino tawraga nohanbi nookpada wahanbido oihanje na khanbaneba adugadi Adubu. pabong lukhoisna Set song am set saksalamdana sakjalaktana mayamse loi kaptana tumin leigre se sai ya higi taw lerambaneba ko mayamse Yahaibase Mm. Yahaibasingse Mm. Yahaibasingse Kara higat saramani da Mm. loi hidagre loi hidagre higatlallage ado mathangi kolarda mo keno tawrage Kay ko Pukatlage. pabong ngay ko kanom tahizage Pabong Adi, tabiri bro nupi Tatay. konsen da talom da tawbira mo may pabong Chagluiri sabira dola o nanay na thawzari ba thaw science sang se haba yabra yeng birula om ta habira mo ne pabong Lucy Conjenda nupi Aw. konsen da Wo Moy papung mm Wo moy papung Wo taso somba legdere nga katu mayam hapabani Luna satokin aiki siori kome moy papung Kamjare Tagat jari Jelauro babu Tagat jari kasi live talay biri ba English song sa alo ay English song sa Every night in my dream Nung tigi manglang nay sigumba Hello? ay tare ko Hello? Hello? Kasi how's it iman? Imam Hantak kayo sina? po subira bro
어, 나마 더반이 딱 봉화가 나마 고마이네. 이마 그러면 잉글리시 송샤안 게도 칸가니 사리선. ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯃꯤꯡꯁꯦ ꯈꯣꯃꯩꯌꯦꯅ ꯀꯧꯒ꯭ꯔꯤꯁꯦ 이마 어, 이마 이빠나 까오란바네. 아이나 까오버도 났잖아. ꯑꯗꯣ ꯁꯨꯝ ꯋꯥꯔꯤꯒ ꯂꯩꯔꯝꯕ ꯖꯥꯠꯂꯥ ꯀꯣꯟꯅ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯈꯣꯃꯩ ꯀꯧꯒ꯭ꯔꯤꯁꯦ ꯏꯇꯣꯟ ꯇꯣꯜꯂꯦ ꯑꯇꯣꯜ ꯑꯇꯥꯡꯅꯦꯅ 이돈 돌레나 까오리네. ꯍꯟꯗꯛꯇꯤ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦꯅ ꯀꯔꯤ 이세이노 미스 림라 이마도 사한두자 아이 세로. ꯑꯧ 살로 하이로. 예 이세이 ꯁꯛꯅꯕꯅꯤ ꯀꯩꯅꯣ 이마는 ꯀꯣꯜ ꯇꯧꯔꯛꯏꯗꯣ ꯗꯥꯏꯂꯣꯛ ꯇꯧ게 하러 ꯗꯥꯏꯂꯣꯛ ꯇꯧ게ꯁꯨ ꯇꯧ 오빠 견제는 떠원게. 아두부러 이세이 ям 하이게 아두 마티엠 살락게. 사글로. 가무 터키 생가레이 나다나 생기버 가무 터키 생가레이 타로이나비 사벌레이 스카우티에다 꾸이나 라샤카나 이마 수마이나 사글로. ꯉꯥꯏꯈꯣ 이마 이세이 구작제 ꯂꯩꯀꯥꯏ ꯀꯣꯏ ꯏꯁꯩꯁꯤ 그만이 되노 강우타기 하게 찡우타게 강우타기 싱가레이 타로이나비 타발레이 ꯅꯠꯇꯦ ꯉꯁꯥꯏꯒꯤ 이마ꯅ ꯁꯛꯂꯛꯄ ꯏꯁꯩꯗꯨꯗ ꯑꯩꯗꯤ ꯑꯅꯧꯕ ꯑꯇꯣꯞꯄ ꯏꯁꯩ ꯑꯃꯁꯨ ꯂꯩ ꯃꯥꯅꯦ ꯅꯁꯛꯂꯛꯇꯧ ꯃꯥꯜꯂꯨꯔꯦ 이마ꯅ ꯑꯗꯨꯅꯦ ꯑꯁꯤꯅ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯗꯣꯏꯅꯣꯅ ꯑꯩꯗꯤ ꯁꯣꯟꯗ ꯋꯥꯈꯜ ꯇꯧ ꯂꯩꯔꯕꯅꯦꯕ ꯑꯗꯨꯕꯨ ꯃꯤꯛꯁ ꯂꯩꯀꯥꯏ ꯀꯣꯏꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦꯅꯦ 이마 ꯀꯩꯅꯣ ꯇꯨꯝꯕ 이세 ꯆꯥꯕ ꯈꯪꯗꯅ ꯑꯝꯇ ꯁꯛꯇꯣꯔꯛꯎꯁꯦ 아마묵 살락기들 하이자. tumba chaba khangdana tumba chaba khangdana ꯑꯗꯨꯗꯤ uduna talleri 나하기 이세이 살라고 하이로. nahagini nahagi 가리 타다 라오게 내라 타다 라키라 가리 타다 라키기 내라 타다 라키라 차와 노이 차와 와래 하이터래 kaino tan thin mu nugai khala ka je pharak tai ima je tumba chaba khangdana sa o hai bani ima kaino ne 이마 tumba chaba khangdana saklo haraga tumba chaba khangdana utana dalai nangbu padre haiba nahawagi isai du kau ki haiba adum ningjing salak yabu du bo isai amane nahawai joy drama da sakoi isai amle lungau bagi ta thoksi hobiro adu chau hairo salo ima sakkana ni kana ta han ge haino chawa sa o lot aina isoi bagi punci atang badi asau pisang nai dabani nioi bagi punci atang bani mani asau pisang nai dabani chummi thakna bathamam bamahini sana bathamam bamapangli mani chummi nioi bagi punci atang bani asau pisang nai dabani adu nawai joy daramagini tuoge maka padre somna imana isai sakpuda waram baidi khangde somna mi yam kana nungai nungai imazna ba pat pathadat leba yarabo ima adudi hoi adu yarajina yani mo pelabro ima sakoro astau bajile khut ka di ti da ba isai sakpa pelabro ima hoima isai sakpa pelabo ole gira sopam khangamdre ꯑꯩꯈꯣꯏꯅ ꯍꯪꯕꯗꯤ ꯁꯨꯈꯨꯝꯃꯦ ꯈꯨꯝꯗꯦ ꯃꯥꯒꯤ ꯏꯃꯥ ꯈꯣꯏꯃꯩ ꯈꯣꯏꯃꯩ ꯑꯣ ꯏꯃꯥ ꯏꯃꯤꯡꯁꯦ ꯈꯣꯏꯃꯩ ꯇꯥꯔꯦ ꯈꯣꯏꯃꯩ ꯅꯠꯇꯦ ꯈꯣꯏꯃꯩ ꯑꯣꯀꯦ ꯑꯗꯣ ꯂꯣꯏꯁꯜꯂꯁꯤ ꯐꯔꯦ ꯏꯃꯥ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯊꯥꯔꯛꯀꯦ ꯑꯣꯂꯦꯟꯒꯤ ꯑꯩꯈꯣꯏꯗꯤ ꯁꯛꯇꯤ ꯎꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯣꯂꯦꯟꯒꯤ ꯅꯣꯛꯄꯗ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯗ꯭ꯔꯕꯅꯤ 이제마 ꯑꯍꯤꯡꯗ ꯑꯣ ꯃꯁꯛ ꯎꯗ꯭ꯔꯤꯗꯣ ꯐꯔꯦ ꯃꯁꯛ ꯎꯔꯗꯤ ꯁꯣꯏꯗꯅ ꯑꯣꯟꯊꯔꯛꯀꯅꯤ ꯐꯃꯨꯡꯗꯩ ꯑꯃꯨꯛ ꯑꯗꯨꯅ ꯊꯝꯃꯣ ꯍꯣꯏ ꯉꯥꯏꯔꯤ ꯏꯃꯥꯁꯤꯡ ꯑꯗꯒꯤ ꯄꯥꯕꯨꯡꯁꯤꯡ ꯑꯅꯧꯕꯁꯨ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯇꯧꯔꯤꯕ ꯐꯤꯂꯝ ꯀꯩꯅꯣ ꯐꯤꯂꯝꯒꯤ
ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯇꯧꯕꯗꯣ ꯑꯗꯨ ꯗꯥꯏꯂꯣꯛ ꯗꯥꯄꯨꯟꯁꯤꯕ ꯗꯥꯄꯨꯟꯁꯤꯕ ꯇꯧꯍꯟꯁꯤ ꯀꯩꯅꯣ ꯇꯧꯁꯦ ꯁꯤꯅ ꯄꯥꯕꯨꯡꯅ ꯇꯧꯔꯀꯥꯟꯗ ꯄꯥꯕꯨꯡꯅ ꯇꯧꯔꯀꯥꯟꯗ ꯇꯧꯍꯟꯁꯤꯔꯥ ꯏꯃꯥꯒꯨꯝꯕꯅ ꯏꯃꯥꯅ ꯇꯧꯔꯀꯥꯟꯗ ꯇꯧꯍꯟꯁꯤꯔꯥ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯨꯄꯤꯅ ꯍꯥꯏꯗꯧꯅꯤꯅꯦ ꯏꯃꯥꯅ ꯇꯧꯔꯀꯥꯟꯗ ꯇꯧꯍꯟꯒꯗꯕꯅꯦ ꯑꯗꯣ ꯅꯨꯄꯥꯗꯁꯨ ꯗꯥꯄꯨꯟꯁꯤꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩꯅ ꯍꯥꯏꯕ ꯃꯣꯖꯥ ꯐꯨꯔꯤꯠꯇꯣ ꯀꯥꯏꯅꯀꯣ ꯑꯗꯣ ꯌꯨꯕꯤ ꯈꯨꯖꯤꯗꯣ ꯍꯥꯏꯒꯗꯕꯅꯦ ꯌꯨꯕꯤ ꯈꯨꯖꯤꯗꯣ ꯆꯨꯝꯃꯦ ꯌꯨꯕꯤ ꯈꯨꯖꯤꯗꯣ ꯃꯥꯁꯨ ꯔꯦꯗꯤꯑꯣꯗꯤ ꯇꯞꯈꯤꯕꯅꯤꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯑꯣ ꯁꯣꯝꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯁꯣꯝꯗ ꯑꯣꯟꯁꯤꯟꯕꯤꯌꯨ 이마라 까나노 Hello, ꯍꯜꯂꯣ ꯏꯃꯥ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ Sanahan kauhe, ꯀꯩ ꯂꯝꯗꯩꯅꯣ Pasiwadene, ꯀꯔꯤꯕ ꯏꯃꯥ ꯆꯍꯤ ꯁꯅꯥꯍꯟ ꯍꯥꯏꯕ ꯍꯨꯝꯐꯨ ꯃꯤꯡꯗꯣ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯔꯕ꯭ꯔꯣ Sahi hupu sudari, ꯍꯨꯝꯐꯨ ꯁꯨꯗ꯭ꯔꯤꯌꯦ Au, Yakai, 이씨 이마가나 이따기 밍도 사나한 하이브니까 Au, 오 제이 훔푸 수라간 탱나라지 두디 Au, Thank you 제이 훔푸 수다바 암따네 콜 ꯀꯣꯜ 떠라가노고 ꯇꯧꯔꯛꯄꯗꯀꯣ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯗꯕ ꯑꯃ ꯀꯣꯜ ꯇꯧꯔꯛꯄꯗ 어디네 젠다 ꯖꯦꯜꯗ ꯍꯋꯥꯏ ꯖꯦꯜꯗ. ꯆꯥꯒꯦꯗꯅꯤ ꯍꯜꯂꯣ Hello, ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯔꯖꯥꯠꯂꯣ ꯁꯤꯕ ꯍꯜꯂꯣ 마마니 마마 Yang mamase, Ima anina ne kauram tawbasu ubadda, da ibangamdadana Ima ani kinasa naiye. ꯃꯥꯃꯟꯁꯤ ꯉꯁꯤꯗꯤ ꯏꯃꯥ ꯑꯣꯟꯊꯣꯛꯑꯒꯦ ꯑꯍꯜ ꯂꯣꯟꯒꯤ ꯊꯧꯔꯝꯅꯤꯅ नत्ते इपा ओन्थोजी कइनो गंधारीगा कइनो गेक्ता ꯑꯗꯨꯗꯤ ꯀꯩꯅꯣ साजलजे ꯇꯧꯅꯤ. कइनो कुंतीगा ꯗꯥꯄꯨꯟꯁꯤꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯏꯃꯥ Kariba, ꯗꯥꯄꯨꯟꯁꯤꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯗꯥꯏꯂꯣꯛꯇꯣ ꯑꯝꯇ ꯍꯥꯟꯅ ꯇꯧꯕꯤꯔꯛꯑꯣ harajane. ꯑꯗꯨꯒ ꯏꯁꯩꯗꯨꯁꯨ ꯁꯛꯂꯛꯑꯣ Siba, aina haibado, kawu ko aina lera haibado. ꯀꯔꯤꯅꯣ Ado ꯇꯞꯄꯤꯗꯨꯕꯣ aina daga lagi. ꯀꯩ ꯇꯞꯄꯤꯅꯣ Aina ne, ꯎꯝ ahallo janaba khara na hawa ne lena da hidama tapiba. ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯏꯃꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃꯅꯦ ꯍꯧꯖꯤꯛ ꯇꯥꯔꯤꯁꯦ ꯔꯦꯗꯤꯑꯣ Oh, hairage. ꯑꯩꯈꯣꯏꯒꯤꯅꯦ ꯍꯧꯖꯤꯛꯀꯤꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯅ ꯇꯩꯕ ꯃꯥꯏ ꯍꯤꯗꯥꯛꯇꯣ ꯈꯤꯇꯪ ꯅꯍꯥ ꯑꯣꯟꯊꯣꯛꯄ ꯑꯝꯇꯪ ꯈꯜꯂꯒ ꯂꯩꯕꯤꯔꯣꯅ ꯗꯥꯄꯨꯟꯁꯤꯕꯗ ꯇꯞꯈꯤꯕ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯏꯃꯥꯒꯤ ꯏꯁꯩꯗꯤ ꯂꯩꯔꯦ ꯀꯣꯏꯅꯔꯦ ꯀꯣꯏꯅꯔꯦ ꯃꯥꯒ ꯑꯩꯒ ꯀꯣꯏꯅꯔꯦ ꯁꯥꯟꯅꯔꯦ ꯁꯥꯟꯅꯔꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯇꯦꯡ 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 ꯑꯁꯣꯝꯗꯩ ꯇꯧꯔꯒꯦ ꯇꯦꯡ ꯇꯦꯡꯗꯨꯅꯀꯣ ꯏꯃꯥꯗ ꯁꯛꯍꯜꯂꯁꯦ ꯑꯗꯨ ꯁꯛꯄꯤꯔꯛꯑꯣ ꯏꯃꯥ ꯏꯃꯥꯏꯒꯤ ꯃꯥ ꯍꯧꯔꯒꯦꯁꯦ ꯍꯧꯔꯣ ꯀꯣꯏꯅꯔꯦ 뮤직 ready? ꯀꯣꯏꯅꯔꯦ ꯃꯥꯒ ꯑꯩꯒ ꯀꯣꯏꯅꯔꯦ ꯊꯨꯡꯅꯔꯦ ꯊꯨꯡꯅꯔꯦ ꯅꯪꯒ ꯑꯩꯒ ꯊꯨꯡꯅꯔꯦ ꯆꯦꯟꯗ꯭ꯔꯤꯉꯩ ꯊꯨꯡꯅꯈ꯭ꯔꯦ ꯆꯜꯂꯒꯦ ꯀꯩꯅꯣ ꯏꯁꯩꯗꯨꯕꯨ ꯀꯩꯅꯣ ꯌꯥꯝ ꯇꯦꯟꯈ꯭ꯔꯦꯗ ꯃꯈꯥꯗꯨꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗꯣ ꯀ ꯍꯥꯏꯕꯒꯥꯇꯣ ꯈꯔ ꯍꯥꯞꯆꯜꯂꯝꯃꯗꯤ ꯐꯗꯧꯕ ꯌꯦꯡꯒꯦꯀꯣ ꯉꯥꯏꯒꯦꯀꯣ ꯀꯥꯗ ꯏꯁꯩ ꯂꯩꯗ ꯏꯃꯥ ꯑꯗꯨꯗꯤ ꯍꯩꯇꯕꯒꯤꯅꯤ ꯍꯟꯗꯛꯇꯩꯗꯤ ꯈꯔ ꯇꯝꯖꯜꯂꯣ ꯏꯁꯩ ꯑꯃꯒ ꯂꯩꯔꯦ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕ ꯃꯪꯂꯥꯟ ꯐꯨꯔꯥ ꯁꯥꯔꯨꯅꯨ ꯀꯩꯗꯧꯅꯨꯡꯗ ꯁꯥꯔꯨꯅꯨ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯏꯃꯥ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕ ꯃꯪꯂꯥꯟ ꯐꯨꯔꯥ ꯁꯥꯔꯨꯅꯨ ꯁꯥꯔꯨꯅꯨ ꯃꯥꯡꯈꯤꯗꯧꯕ ꯅꯨꯡꯁꯤꯕ ꯍꯥꯛꯅ ꯊꯥꯖꯔꯨꯅꯣ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕ ꯃꯪꯂꯥꯟ ꯐꯨꯔꯥ ꯁꯥꯔꯨꯅꯨ ꯁꯥꯔꯨꯅꯨ ꯃꯌꯦꯡ ꯇꯥꯔꯣꯏ ꯈꯜꯂꯝꯕ ꯅꯨꯡꯁꯤꯕ ꯆꯥꯡꯖꯧ ꯄꯥꯔꯕ ꯃꯤꯀꯨꯝꯃꯒ ꯀꯪꯗꯨꯅ ꯂꯩꯈꯪꯅꯥꯕꯨ ꯑꯣꯏꯈꯤꯗꯣ ꯃꯌꯦꯡ ꯇꯥꯔꯣꯏ ꯈꯜꯂꯝꯕ ꯅꯨꯡꯁꯤꯕ ꯆꯥꯡꯖꯧ ꯄꯥꯔꯕ
มีคนมาจากกังดูน่าเลยกังนาบูโอชิโดนาชีไอกีโอยบ้านุชีบ้าไอยังมาดีวันที่นี่คันลูบ้าสักครั้งนั้นเดินนี่ทีนู้ถ้าเดินนี่เขาเนาะใครจะได้น่ะพาไปซึ่งเนี่ยจะวันนี้นะ ꯑꯗꯨ ꯌꯥꯝ ꯍꯩꯔꯦ ꯁꯛꯂ ꯑꯗꯨꯕꯨ ꯌꯥꯔꯦ ꯏꯃꯥ ꯄꯥꯁ ꯇꯧꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯗꯤꯁꯟꯁꯤꯗ ꯃꯊꯪꯒꯤ ꯏꯁꯩ ꯁꯛꯅꯁꯤꯗ ꯂꯣꯏ ꯌꯥꯎꯔꯛꯄ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯃ ꯁꯛꯂꯛꯄ ꯌꯥꯗ꯭ꯔꯕꯔꯣ ꯑꯗꯨ ꯌꯥꯝ ꯇꯦꯟꯅ ꯁꯛꯂꯛꯑꯣ ꯑꯣ ꯍꯧꯔꯛꯑꯒꯦ तारकनी याद अरेम्पादा याबा पिथोय लम्हे मल्लिको नाहके खल्लुरनु याददा वाखन वाखन नंसु हागमली नोसियुबगी वाजबा Manjarubagi sabdaba kanche manadi aihaku ujaba tiba nishiba tarakanu yadaba he pira लम्हे मल्लिको नाहके इतना इखिबमये नुंखिन थम्जब सकम खुदांगा हखिबा मागी ममिंगा ओइरे ngasidi yinaba इतना इखिबमये नुंखिना थम्जबा सकम खुदांगा हखिबा मागी ममिंगा ओइरे ngasidi yinaba पामजदा नंगी थामोइना लोइसल्लगे नों मतेम नोंसौ हायरबनि यामनग्रे ngसाइगी तेमने पारिबा खुदांसी मीगी ओइख्रे तेइबा तबुदि डायलॉग तो तौरोइमा याम सेट ओइनिंगदि सेट लोबा थबातोनगी तेमने पारिबा खुदांसी मीगी ओइख्रे तेइबा तरो तेइमा नाना नति पारिबा खुदांसी मीगी ओइख्रे तेइमा नम पारिबदो थादो पिरोबा आई अमुना पाइबिरनोबा तेइमा नंगना मतन खरो हुतो सखिबदुदने आई खुदांसी मीने ओइख्रे तेइमा थबा आई सल्लगे बते आई तो याउद्री हिंबुगा वइ थबा अद तयाइमदो इमागी बाबादा कई कौगे इमाना तामो कौब्रा दादा कौब्रा आई खोइ तामोददि खोइ मानजददि आइना मोइ बाबाना कौबा मोइ बा मोइ बाबा नंगे नागनको नंग नाबसे आई थमो याम सोयेबा नंग नाबदो हावै नहाय ओरिङेगिदो याम निजंगेगने नुवाइतेबा नैबा नंगे नावै निजंग नुवाइते हाउ सोबिजि नागनोइ मोइ बाबादि मयांग खरा कंगमनि आइना नोइ वेलि हायो आई तोजे मयाम संगन तोअजी ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ ꯏꯃꯥꯁꯦ ꯁꯣꯏꯗꯅ ꯋꯥꯕ ꯇꯥꯔꯦ ꯇꯣꯛꯑꯁꯦꯅ ꯑꯧ ꯃꯌꯥꯝ ꯆꯪꯒꯅ ꯕꯣꯇꯜ ꯐꯥꯗꯤ ꯆꯠꯍꯧꯔꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯀꯣꯟꯅꯗ ꯆꯥꯟꯁ ꯄꯤꯔꯝꯃꯒꯦ ꯅꯩꯊꯒꯦ ꯇꯧꯕꯅꯤ ꯅꯪꯁꯦ ꯀꯅꯥꯅꯕꯨ ꯑꯩꯈꯣꯏꯅꯗꯤ ꯑꯅꯧ ꯑꯅꯧꯕꯗꯣ ꯈꯔ ꯇꯥꯒꯤꯁꯤ ꯑꯅꯧ ꯑꯅꯧꯕꯗꯣ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯊꯤꯁꯦꯅ ꯍꯥꯏꯔꯒ ꯑꯔꯤ ꯑꯔꯤꯕ ꯁꯨꯝ ꯇꯧꯁꯜꯂꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯈꯪꯅꯤ ꯍꯜꯂꯣ Good afternoon, Miss. Pabung German la. Aw. Pabung idi sai je khoi na sa ala jing si di. Alon gi ai ji saru ya je ka to. Oh Pabung kaino to biro. Loudspeaker to off to biro. Kari le re ni. Pabung hadak ti ne akhoi noi na khallage sai je. Pabung na sakadaba isai se.
ꯈꯟꯕꯤꯔꯣ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯍꯣꯏꯌꯨ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯇꯧꯕ ꯏꯁꯩꯗꯣ ꯑꯩꯈꯣꯏꯒꯤ ꯗꯥꯕꯣꯕꯤꯟꯒꯤ ꯀꯔꯤ ꯅꯤꯁꯥꯅꯤꯒꯤ ꯏꯁꯩ ꯂꯣꯏꯔꯒꯗꯤ ꯑꯩꯒꯤꯁꯨ ꯑꯃꯠꯇ ꯁꯛꯆꯔꯛꯑꯒꯦ ꯃꯤꯁ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯁꯛꯄꯤꯌꯨ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯁꯛꯀꯗꯧꯅꯤ ꯄꯥꯕꯨꯡ ꯁꯛꯆꯒꯦ ꯄꯥꯕꯨꯡ ꯀꯩꯅꯣ ꯀꯔꯤ ꯄꯥꯔꯤꯅꯣ ꯀꯔꯤ ꯊꯤꯔꯤꯅꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛꯁꯤ ꯀꯩꯁꯨ ꯊꯤꯗꯤꯌꯦ ꯑꯣ ꯍꯧꯔꯣ ꯁꯣꯔ ꯁꯥꯟꯅꯔꯤꯔꯣ ꯄꯥꯕꯨꯡꯒꯤꯁꯦ ꯀꯔꯤꯕ ꯁꯣꯔ ꯁꯥꯟꯅꯔꯤꯔꯕ ꯏꯁꯩ ꯁꯛꯑꯝꯗꯥꯏꯒꯤ ꯁꯣꯔ ꯁꯥꯟꯅꯕꯒꯗꯤ ꯍꯩꯖꯕ ꯃꯤ ꯅꯠꯆꯗꯦ ꯃꯤꯁ ꯑꯣ ꯑꯗꯨꯗꯤ ꯍꯧꯖꯟꯕꯤꯔꯛꯑꯣ ꯄꯥꯕꯨꯡ ꯍꯧꯖꯟꯕꯤꯔꯛꯑꯣ ꯃꯤꯁ ꯑꯩ ꯏꯁꯩ ꯑꯃꯠꯇ ꯍꯧꯖꯔꯛꯀꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯤꯁ ꯑꯅꯤꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯔꯦꯗꯤꯑꯣ ꯋꯥꯍꯣꯡꯗ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯥꯛꯑꯕꯅꯤ ꯂꯝꯗꯝ ꯁꯣꯏꯔꯦ ꯄꯥꯕꯨꯡ ꯁꯣꯏꯔꯦ ꯑꯗꯨ ꯅꯠꯇꯦ ꯄꯥꯕꯨꯡ ꯇꯥꯕꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯏꯁꯩꯁꯦ ꯄꯥꯕꯨꯡ ꯁꯣꯏꯔꯦ ꯃꯌꯥꯝꯗ ꯇꯥꯍꯜꯂꯣꯏ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦꯕ ꯄꯥꯕꯨꯡꯁꯦ ꯄꯥꯕꯨꯡ ꯇꯥꯕꯤꯕ꯭ꯔꯣ ꯏꯁꯩ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯗꯣ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯂꯤ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑෝ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯤꯁ ꯑꯩ ꯐꯥꯗꯦ ꯃꯤꯁ ꯌꯥꯗꯦ ꯃꯇꯦꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯁꯛꯀꯗꯕꯅꯤ ꯃꯇꯦꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯄꯥꯕꯨꯡ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯂꯤ ꯂꯩꯔꯕꯅꯤꯅ ꯊꯛꯑꯦ ꯊꯛꯑꯕꯅꯤ나 ꯉꯥꯎꯔꯕꯅꯤꯅ ꯑꯗꯨ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯄꯥꯕꯨꯡ ꯃꯇꯦꯛꯁꯤꯃ ꯁꯛꯄꯤꯔꯛꯑꯣ ꯃꯤꯁ ꯑꯩꯗꯤ ꯅꯤꯁꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯄꯥꯕꯨꯡꯁꯦ ꯏꯁꯩꯁꯦ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯤꯌꯣꯝ ꯀꯥꯅꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯕꯨꯡ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯁꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯂꯩꯔꯕꯅꯤꯅ ꯊꯛꯑꯦ ꯊꯛꯑꯕꯅꯤꯅ ꯉꯥꯎꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯗꯤ ꯊꯛꯆꯗꯕꯅꯤꯅ ꯍꯥꯏꯖꯕ ꯉꯝꯃꯔꯣꯏ ꯃꯤ ꯄꯥꯕꯨꯡꯁꯦ ꯇꯠꯈꯔꯦꯅꯦ ꯇꯧꯔꯤꯁꯦ ꯄꯥꯕꯨꯡꯗꯣ ꯇꯠꯁꯨ ꯇꯠꯈ꯭ꯔꯦ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯑꯃꯤ ꯇꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯩ ꯍꯩꯇꯦ ꯍꯥꯏꯕꯅꯤꯅ ꯄꯥꯕꯨꯡꯗꯣ ꯑꯃꯨꯛꯀ ꯇꯧꯔꯛꯑꯒ ꯏꯁꯩꯗꯣ ꯇꯝꯃ ꯇꯧꯔꯛꯑꯣ ꯑꯗꯨꯗꯤ ꯇꯝꯃꯒ ꯄꯥꯕꯨꯡꯁꯨ ꯇꯠꯈ꯭ꯔꯦ ꯑꯗꯨ ꯇꯝꯃ ꯇꯧꯔꯛꯑꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃ ꯇꯥꯔꯒ ꯍꯜꯂꯣ ꯑꯩ ꯅꯤꯁꯥ ꯆꯥꯗꯦ ꯍꯥꯏꯁꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯧ ꯏꯃꯥ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯕꯤꯔꯕ꯭ꯔꯣ ꯍꯦꯜꯂꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯃꯥ ꯁꯥꯃꯔꯧꯗꯩꯅꯦ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯂꯣꯏꯗꯥꯡ ꯏꯃꯥꯁꯦ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦꯀꯣ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯏꯁꯩ ꯁꯛꯄꯤꯗꯣꯏꯅꯣ ꯑꯁ ꯈꯪꯗꯦꯗ ꯁꯨꯝ ꯌꯦꯡꯉꯨꯕꯗꯨꯗ ꯋꯣꯠ ꯌꯦꯡꯕꯅꯦ ꯑꯗꯨꯒ ꯊꯣꯛ ꯐꯪꯉꯦ ꯉꯁꯤꯗꯤ ꯏꯃꯥ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯁꯦ ꯉꯍꯥꯟꯈꯩ ꯁꯨꯝ ꯋꯥꯔꯁꯨꯕꯀꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯁꯨꯝ ꯋꯥ ꯂꯩꯔꯝꯕꯁꯨ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯀꯥꯟꯅꯗꯦ ꯐꯣꯟꯁꯦ ꯈꯔ ꯑꯗꯨꯝ ꯋꯣꯠꯂꯦꯕ ꯁꯨꯐꯪ ꯐꯪꯗꯦꯕ ꯉꯁꯤꯗꯤ ꯋꯣꯠꯂꯨꯕ ꯊꯣꯛ ꯐꯪꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯀꯥꯟꯅꯗꯦꯁꯦ ꯏꯃꯥ ꯕꯨꯂꯦꯠꯇꯣ ꯃꯇꯦꯛ ꯑꯃꯇ ꯁꯛꯂꯛꯎꯁꯦ ꯕꯨꯂꯦꯠ ꯅꯠꯇꯕ ꯑꯃ ꯁꯛ ꯆꯃꯦꯂꯩ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯏꯃꯥ ꯑꯗꯨꯗꯤ ꯐꯥꯗꯦꯕ ꯆꯃꯦꯂꯩ ꯑꯩꯒꯤ ꯆꯃꯦꯂꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯆꯥ ꯑꯗꯨꯗꯪ ꯁꯛꯂꯛꯑꯣ ꯌꯥꯔꯦ ꯑꯔꯥꯡꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯗꯣ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇ ꯁꯛꯄꯤꯔꯝꯃꯣ ꯏꯃꯥ ꯂꯣꯏꯔꯦꯗꯅ ꯑꯇꯣꯞꯄ ꯑꯃ ꯁꯛꯂꯛꯑꯒꯦ ꯑꯇꯣꯞꯄ ꯁꯛꯄ ꯌꯥꯗꯤꯌꯦ ꯁꯤ ꯏꯁꯩꯁꯦ ꯁꯛꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯁꯛꯊꯕ ꯌꯥꯗꯕ ꯁꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯊꯔꯝꯃꯒꯗꯤ ꯑꯇꯣꯞꯄꯁꯦ ꯁꯛꯅꯤꯡꯕ ꯌꯥꯏ ꯏꯃꯥ ꯑꯇꯩ ꯂꯩ ꯆꯃꯦꯂꯩꯁꯦ ꯁꯛꯄ ꯍꯩꯇꯕ ꯁꯛꯃꯤꯟꯅꯔꯁꯤꯅꯦ ꯏꯃꯥ ꯆꯃꯦꯂꯩ ꯍꯥꯏꯕꯨꯗꯤ ꯍꯩꯔꯦ ꯃꯈꯥꯗ ꯑꯩꯒꯤ ꯆꯃꯦꯂꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛꯀ ꯆꯥ ꯏꯃꯥ ꯑꯩꯈꯣꯏ ꯍꯥꯏꯔꯛꯀꯦ ꯏꯃꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯆꯃꯦꯂꯩ ꯑꯩꯒꯤ ꯆꯃꯦꯂꯩ ꯍꯥꯏꯔꯣ ꯏꯃꯥ ꯆꯃꯦꯂꯩ ꯑꯩꯒꯤ ꯆꯃꯦꯂꯩ ꯆꯃꯦꯂꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛꯀ ꯆꯥ ꯆꯃꯦꯂꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛꯀ ꯆꯥ ꯍꯥꯏꯔꯣ ꯏꯃꯥ ꯅꯣꯛꯍꯟꯒꯦ ꯇꯧꯅꯤ ꯏꯃꯥꯁꯦ ꯑꯔꯥꯡꯕ ꯏꯁꯩ ꯁꯛꯄ ꯍꯩꯅꯗꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯃꯨꯠꯁꯦ ꯌꯥꯝ ꯗꯥꯎꯟ ꯇꯧꯔ ꯂꯩꯈ꯭ꯔꯦꯕ ꯏꯃꯥꯁꯦ ꯑꯗꯨꯅ ꯅꯣꯛꯍꯟꯗꯕ ꯌꯥꯗꯕꯅꯦꯕ ꯑꯗꯨꯅꯦ ꯀꯩꯅꯣꯝ ꯏꯃꯥꯁꯦ ꯇꯧꯗꯅꯝꯅꯦꯕ
ꯅꯣꯛꯍꯟꯗꯕ ꯌꯥꯗꯕꯅꯦꯕ 이마 허지기 ꯄ꯭ꯔꯣꯄꯣꯖꯦꯜꯁꯨ 라스키 ꯇꯧ 마띠 ꯉꯝꯗ꯭ꯔꯦ. 와름에 왓람. 이마 허지기도 짜짜짜짜 암다 하이비로스 ꯑꯁ ꯑꯗꯨ ꯍꯥꯏꯔꯔꯣꯏ ꯑꯝꯇ. 이마 아도 해 하이러바 마카 따바 이마나 아빠암 이세 샤알레 암다 하이비로스 짜짜짜짜나 안dom당 ꯑꯣ ꯑꯃ 와라오레 ꯁꯛꯑꯒꯦ. ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯀꯗꯧꯔꯦ ꯂꯩꯁꯥꯔꯤꯉꯩꯗ ꯁꯨꯝ ꯇꯥꯈꯤꯕ ꯏꯁꯩ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄ ꯑꯃ ꯁꯛꯑꯒꯦ. ꯁꯛꯑꯣ ꯁꯛꯑꯣ ꯏꯃꯥ ꯁꯛꯑꯣ ꯅꯍꯥꯟꯃꯨꯛ ꯑꯃ ꯁꯛꯀꯦꯅ ꯅꯣꯏ ꯑꯍꯜ ꯂꯣꯟꯁꯤꯗ ꯇꯧꯔꯨꯕꯁꯨ ꯁꯨꯐꯪ ꯐꯪꯗꯕꯗꯒꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯑꯣꯂꯦꯟ ꯅꯠꯇꯕ ꯑꯃꯗꯣ ꯃꯃꯤꯡꯗꯣ ꯀꯔꯤ ꯀꯧꯅꯤ? 수르짓 겨우보니 ꯑꯧ ꯁꯨꯔꯖꯦ ꯑꯗꯣ ꯑꯗꯨꯗ ꯇꯧꯕꯗ ꯁꯛꯈ꯭ꯔꯦ ꯑꯃ. ꯑꯔꯥꯡꯕ ꯏꯁꯩ ꯁꯛꯄ ꯍꯩꯅꯗꯦꯒ ꯍꯥꯏꯗꯣ ꯏꯃꯥ ꯎꯝ. ꯑꯔꯥꯡꯕꯗ ꯁꯛꯇꯧ 이ꯁꯩ ꯑꯁꯤꯗꯤ ꯑꯔꯥꯡꯕꯗꯒꯤ ꯍꯧꯒꯗꯧꯅꯤ. ꯑꯔꯥꯡꯕꯗꯒꯤ ꯍꯧꯒꯗꯕꯅꯤ ꯑꯩꯁꯦ ꯈꯔꯁꯨ ꯍꯩꯅꯗꯦ ꯑꯔꯥꯡꯕꯁꯦ. 하이나가다우니 뿐다막 이론바 짜바주 하이가다우니 짬통 짜바주 하이가다우니 깡소이 짜바주 하이가다우니 나트라 ꯅꯠꯂꯤ ꯑꯗꯨꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯃꯌꯥꯝꯁꯦ ꯑꯋꯥ ꯄꯣꯊꯥꯍꯜꯂꯤꯅꯤ ꯅꯨꯡꯉꯥꯏꯍꯜꯂꯤꯅꯤ ꯉꯥꯏꯍꯥꯛ ꯅꯣꯛꯍꯜꯂꯤꯅꯤꯅ ꯍꯥꯏꯔꯒ ꯁꯣꯝꯗ ꯇꯥꯔꯛꯀꯅꯨ ꯌꯥꯗꯕ ꯍꯦ ꯄꯤꯔꯥꯡꯅ ꯇꯧ ꯂꯩꯔꯗꯤ ꯀꯗꯥꯏꯗ ꯅꯨꯡꯉꯥꯏꯗꯣꯏꯕ ꯀꯗꯥꯏ ꯅꯣꯛꯇꯣꯏꯕ ꯑꯗꯨꯅꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯐꯔꯦ ꯏꯃꯥꯅ ꯉꯁꯥꯏꯒꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯛꯄ ꯏꯁꯩ ꯍꯥꯏꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯐꯃꯨꯡꯗ ꯇꯨꯝꯊꯔꯀꯥꯟꯗ ꯊꯣꯡꯒꯥꯟꯗ ꯇꯦꯞꯇ ꯁꯛꯂꯛꯈꯤꯕ ꯏꯁꯩ ꯑꯃ ꯊꯣꯡꯒꯥꯟꯗ ꯄꯥꯈꯪꯈꯩꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯍꯣꯏꯁꯨ ꯃꯃꯥꯟꯅꯕ ꯀꯩꯀꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯏꯁꯩ ꯇꯦꯞꯇ ꯊꯥꯔꯛꯄ ꯏꯁꯩ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯁꯨꯝ ꯁꯛꯑꯒꯦꯀꯣ. ꯍꯧꯔꯛꯑꯣ ꯏꯃꯥ ꯍꯧꯔꯛꯑꯣ. ꯆꯨꯝꯕ ꯂꯥꯟꯕ ꯈꯪꯗꯦ ꯁꯨꯝ. ꯄꯥꯝꯗ ꯄꯥꯝꯗ ꯂꯧꯔꯦ ꯅꯨꯖꯥ ꯅꯪꯒꯤ ꯅꯀꯥꯗꯒꯤ ꯄꯣꯝꯕꯤ ꯅꯪꯒꯤ ꯅꯀꯥꯗꯒꯤ ꯄꯥꯝꯗ ꯄꯥꯝꯗ ꯂꯧꯔꯦ ꯅꯨꯖꯥ ꯅꯪꯒꯤ ꯅꯀꯥꯗꯒꯤ ꯄꯣꯝꯕꯤ ꯅꯪꯒꯤ ꯅꯀꯥꯗꯒꯤ ꯄꯥꯝꯗ ꯄꯥꯝꯗ ꯂꯧꯔꯦ ꯅꯨꯖꯥ ꯅꯪꯒꯤ ꯅꯀꯥꯗꯒꯤ ꯄꯣꯝꯕꯤ ꯅꯪꯒꯤ ꯅꯀꯥꯗꯒꯤ. ꯀꯥꯎ ꯆꯦꯛꯂꯥꯅꯤ ꯈꯪꯅ ꯐꯥꯔꯨꯕ ꯀꯥꯎꯔꯦ ꯑꯩꯇꯒꯤ ꯏꯔꯥꯜ ꯑꯣꯏꯍꯧꯔꯦ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯍꯧꯔꯦ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯍꯧꯔꯦ ꯄꯥꯝꯗ ꯄꯥꯝꯗ ꯂꯧꯔꯦ ꯅꯨꯖꯥ ꯅꯪꯒꯤ ꯅꯀꯥꯗꯒꯤ ꯄꯣꯝꯕꯤ ꯅꯪꯒꯤ ꯅꯀꯥꯗꯒꯤ ꯅꯨꯖꯥ ꯅꯪꯒꯤ ꯅꯀꯥꯗꯒꯤ ꯄꯣꯝꯕꯤ ꯅꯪꯒꯤ ꯅꯀꯥꯗꯒꯤ. ꯐꯥꯔꯝꯕꯅꯤ ꯈꯥꯎꯈ꯭ꯔꯦ ꯄꯥꯈꯠꯂꯝꯗ. 오이 마인자 답잡이 ꯅꯠꯇꯦꯕ ꯃꯤꯁ ꯅꯤꯔꯃꯂꯥ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯌꯦꯡꯉꯣꯕꯀꯣ ꯏꯃꯥꯁꯤꯡꯁꯦ ꯑꯃ ꯂꯥꯛꯏ ꯑꯔꯣꯟꯕ ꯄꯤꯔꯥꯡ ꯁꯤꯟꯅꯔꯅꯨ ꯇꯧꯔꯝꯃꯤ ꯑꯃ ꯂꯥꯛꯏ ꯇꯥꯔꯛꯀꯅꯨ ꯌꯥꯗ꯭ꯔꯕ ꯇꯧꯔꯝꯃꯤ ꯏꯃꯥ ꯐꯪꯉꯤ ꯄꯥꯝꯗ ꯂꯧꯔꯦꯅ ꯍꯦꯛ ꯇꯧꯁꯜꯂꯛꯏ ꯀꯔꯤ ꯑꯗꯣ ꯌꯥꯝꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯈꯤꯒꯦ ꯑꯩꯅꯅꯦ ꯅꯍꯥꯟ ꯇꯧꯕꯩꯗ ꯋꯥꯜꯍꯧꯕ ꯃꯇꯦꯛ ꯑꯃ ꯑꯗꯨꯗ ꯑꯃꯨꯛ ꯅꯣꯛꯑꯁꯦꯕ. ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯅꯤꯅ ꯑꯩꯁꯦ ꯌꯥꯎꯁꯪ ꯀꯩꯅꯣ ꯂꯝꯇꯥꯏ ꯍꯨꯝꯅꯤ ꯄꯥꯟꯕꯗ ꯂꯨꯍꯣꯡꯕꯅꯦꯕ. ꯂꯝꯇꯥꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕꯗ ꯑꯧ ꯊꯥꯕꯜꯒ ꯀꯥꯎꯊꯗꯕꯤꯗ ꯑꯗꯨꯝ ꯆꯠꯂꯦ ꯁꯣꯡꯅ ꯑꯗꯨꯅꯤ ꯀꯩꯅꯣꯗ 81ꯗꯣ ꯃꯥꯅ ꯊꯥꯕꯜ ꯀꯠꯂꯛꯑꯝꯗꯥꯏꯗꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤꯅꯦ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ. ꯑꯧ ꯇꯧꯔꯣ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯀꯥꯏꯅꯤꯅ ꯑꯩꯈꯣꯏꯒꯤꯅ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯥꯃꯧ ꯀꯥꯡꯖꯩꯕꯨꯡ ꯑꯃ ꯂꯩꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯤꯁꯤꯒꯤꯗꯤ ꯃꯅꯤꯡꯅꯦꯕ. ꯁꯣꯔꯣꯛꯀꯤꯗꯤ ꯃꯃꯥꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯃꯃꯥꯡꯗꯅꯦꯕ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯀꯥꯡꯖꯩꯕꯨꯡꯗꯨꯗ ꯊꯥꯕꯜ ꯆꯣꯡꯕ. ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯀꯣꯏꯒꯦꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯅꯥꯔꯥꯝ ꯒꯣꯟꯖꯤꯟꯗꯒꯤ ꯍꯤꯌꯥꯡꯊꯥꯡ ꯃꯌꯥ ꯅꯥꯔꯥꯝ ꯒꯣꯟꯖꯤꯜ ꯑꯗꯨꯗꯒꯤ
ꯑꯗꯩꯗ ꯑꯩꯈꯣꯏꯗꯤ ꯏꯃꯥꯟꯅꯕꯈꯩ ꯂꯣꯏ ꯊꯥꯕꯜ ꯆꯣꯡ ꯂꯥꯛꯑꯦꯕ ꯂꯩꯀꯥꯏꯅꯤꯅ ꯈꯨꯟ ꯂꯩꯀꯥꯏꯗꯨ ꯅꯛꯅꯕꯅꯤ나 ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯡ ꯂꯩꯁꯥꯕꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯕꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯈꯔ ꯈꯪꯅꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯕꯅꯤꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯩꯁꯨ ꯌꯥꯎꯁꯦꯅ ꯑꯩꯁꯨ ꯌꯥꯎꯔꯦꯀꯣ ꯌꯥꯎꯕꯁꯤꯗ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯦ ꯍꯥꯏꯁꯦ ꯏꯃꯥ ꯀꯩꯅꯣꯗ ꯄꯥꯕꯨꯡ ꯍꯣꯏꯗ ꯂꯥꯛꯑꯀꯥꯟꯗ ꯂꯨꯍꯣꯡꯉꯀꯥꯟꯗꯅꯦꯕꯀꯣ ꯌꯨꯝ ꯍꯣꯏ ꯍꯣꯏ ꯄꯥꯜꯂꯛꯑꯀꯥꯟꯗꯅꯦꯕ ꯊꯥ ꯊꯥ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯐꯥꯗ꯭ꯔꯤꯕꯅꯦꯕ ꯏꯆꯟꯅꯨꯄꯤꯈꯩꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯌꯥꯎꯁꯦꯅ ꯇꯧꯗꯅ ꯌꯥꯎꯔꯦ ꯆꯣꯡꯉꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯄꯥꯏꯔꯛꯑꯕ ꯍꯧꯈꯤꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯄꯦꯅꯥ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯀꯥꯂꯦꯟꯒꯤ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏꯗꯤ ꯄꯦꯅꯥꯅ ꯇꯧꯋꯦꯕ ꯁꯤꯒꯤ ꯂꯩꯊꯤ ꯆꯠꯄꯗꯁꯨ ꯑꯩꯁꯦ ꯈꯔ ꯆꯠꯍꯟꯗ꯭ꯔꯦꯕ ꯏꯃꯥꯟꯅꯕꯒꯤ ꯆꯠꯄꯗ ꯑꯩꯁꯦ ꯑꯗꯨꯝ ꯃꯥꯅ ꯍꯪꯉꯤ ꯈꯣꯠꯂꯦꯅ ꯋꯥꯔꯤ ꯇꯧ ꯂꯩꯕꯅꯦꯕ ꯑꯗꯨꯒꯗꯤ ꯃꯥꯁꯤ ꯄꯥꯏꯔꯛꯑꯒ ꯑꯩꯉꯣꯟꯗꯗꯤ ꯋꯥꯁꯦ ꯀꯌꯥ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯑꯗ ꯏꯃꯥꯟꯅꯕꯈꯩꯗꯨꯗ ꯑꯁꯤꯗꯤ ꯑꯝꯇ ꯄꯤꯔꯛꯀꯦ ꯑꯗꯨ ꯇꯧꯒꯦꯅ ꯇꯧꯗꯅ ꯇꯧꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯩ ꯃꯥꯗꯤ ꯂꯨꯍꯣꯡꯈ꯭ꯔꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯊꯣꯛꯂꯛꯄꯗꯩ ꯑꯩ ꯇꯟꯗꯅ ꯑꯗꯨꯝ ꯆꯣꯡꯗ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯥꯐꯧ ꯐꯥꯗ꯭ꯔꯤꯉꯩꯗ ꯊꯥꯕꯜ ꯌꯥꯎꯕꯁꯦ ꯀꯩꯝ ꯍꯥꯏꯗꯕ꯭ꯔꯣ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯗꯒꯤ ꯑꯁ ꯑꯗꯨꯋꯥꯏꯗꯗꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯅꯗ꯭ꯔꯦ ꯑꯗꯨꯋꯥꯏꯗꯗꯤ ꯁꯨꯝ ꯑꯗꯨꯝ ꯆꯣꯡꯅꯩꯌꯦꯕ ꯆꯣꯡꯉꯣꯅ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯤ ꯂꯩꯀꯥꯏꯒꯤꯁꯨ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯒꯤ ꯏꯆꯟ ꯅꯨꯄꯤꯗꯨꯁꯨ ꯑꯣꯏꯅ ꯆꯣꯡꯁꯦꯅ ꯇꯧꯗꯅ ꯑꯗꯨꯝ ꯌꯥꯎꯔꯨꯕꯅꯦꯕ ꯑꯩꯁꯨ ꯑꯗꯩ ꯑꯗꯨꯝ ꯇꯣꯛꯑꯦ ꯁꯨꯆꯣꯡ ꯆꯣꯡꯗꯦ ꯑꯗ ꯑꯩꯅ ꯃꯤꯁ ꯅꯤꯝꯂꯥ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯃꯤꯟꯅꯍꯧꯕ ꯌꯥꯕ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯩꯅꯣ ꯇꯧꯗꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯦꯒ ꯍꯦꯛ ꯍꯥꯏꯕꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯦꯛ ꯍꯥꯏꯕꯤ ꯑꯗꯩꯗꯤ ꯌꯥꯝ ꯈꯠꯂꯤ ꯉꯥꯎꯁꯤꯟꯅꯩꯒ ꯍꯦꯛ ꯍꯥꯏꯕꯤꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯊꯥꯕꯜ ꯆꯣꯡꯗꯅ ꯏꯔꯥꯡ ꯇꯧꯗꯅ ꯈꯠꯇꯅ ꯂꯥꯡꯗꯅ ꯂꯩꯍꯦ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣই ꯁ꯭ꯋꯥꯏ ꯃꯇꯝꯁꯤꯗ ꯑꯣꯏꯅ ꯊꯣꯛꯄꯗꯧꯅ ꯂꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯍꯜ ꯂꯃꯟꯅꯁꯨ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯔ ꯃꯃꯤꯠ ꯉꯥꯎꯕ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥꯒꯥꯏꯁꯦ ꯍꯦꯛ ꯃꯆꯥ ꯃꯁꯨ ꯂꯩꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯀꯥꯟꯗꯁꯨ ꯍꯦꯛ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕ ꯈꯣꯠꯄꯒꯤ ꯀꯥꯏꯅ ꯇꯧꯕꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯀꯩ ꯍꯦꯛ ꯍꯥꯏꯕ ꯑꯗꯨ ꯊꯥꯏꯅꯉꯩꯗꯤ ꯅꯨꯄꯤꯁꯨ 3-4 ꯑꯗꯨꯝ ꯂꯣꯟꯅꯔꯝꯃꯤꯀꯣ ꯑꯗꯨꯀꯥꯟꯗ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯊꯥꯏꯅꯅ ꯍꯦꯜꯂꯦ ꯅꯨꯄꯤ ꯂꯣꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯨ ꯅꯨꯄꯤ 3ꯅꯤ ꯂꯣꯜꯂꯤꯁꯦ ꯍꯧꯖꯤꯛꯁꯤꯅꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯍꯥꯟꯋꯥꯏꯅ ꯃꯄꯥꯟ ꯊꯣꯛꯇꯕ ꯈꯪꯗꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯊꯣꯛꯄ ꯋꯥꯔꯤꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁ꯭ꯋꯥꯏꯗ ꯄꯥꯎ ꯌꯧꯕꯅ ꯍꯥꯜꯂꯦꯕ ꯊꯧꯗꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯊꯣꯛꯄꯩ ꯋꯥꯅꯤ ꯄꯥꯎꯗꯤ ꯑꯥꯗꯅ ꯍꯦꯟꯅ ꯑꯁꯦꯡꯕꯗꯣ ꯐꯪꯉꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯕꯅ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯁꯣꯛꯄꯗ ꯁ꯭ꯋꯥꯏꯗ ꯃꯉꯛ ꯇꯠꯍꯧꯔꯦ ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯅ ꯁꯤ ꯑꯣꯏꯕꯩꯅꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯑꯗ ꯍꯦꯛ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯍꯦꯛ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯍꯦꯛ ꯍꯥꯏꯕꯁꯦ ꯁꯤ ꯃꯇꯥꯡꯗꯅꯤꯗ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯦ ꯃꯇꯝꯗꯨꯗꯁꯨ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯌꯨꯝ ꯅꯧꯅ ꯆꯍꯤ 14 ꯄꯥꯜꯂꯤ ꯏꯕꯦꯝꯃ 18 ꯄꯥꯜꯂꯤ ꯍꯥꯏꯗ꯭रो ꯑꯗꯣ ꯍꯧꯖꯤꯛꯇꯤ 14-18 ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯄꯥꯜꯂꯤꯁꯦ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯒ ꯄꯥꯜꯂꯤꯀꯣ ꯁꯤ ꯑꯩꯈꯣꯏ ꯅꯧꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯁꯨꯝ ꯂꯩꯕꯗꯣ ꯑꯗꯣ ꯊꯥꯏꯅꯉꯩꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯕ ꯖꯥꯠꯅꯦꯕꯀꯣ ꯑꯗꯒꯤ ꯃꯇꯝꯗꯨꯗꯅ ꯉꯥꯎꯁꯤꯟ ꯐꯩꯖꯟꯅꯕꯁꯦ ꯌꯥꯎꯗꯕ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯟꯅꯩ ꯍꯧꯖꯤꯛꯇꯤ 20-30 ꯑꯗꯨ 24-50 ꯃꯌꯥꯗ ꯑꯗꯨꯝ ꯄꯥꯟꯅꯔꯤꯁꯦ ꯑꯗꯨꯒ ꯈꯦꯠꯅꯔꯤꯁꯤꯅ ꯍꯧꯖꯤꯛꯅ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕ ꯑꯃ ꯌꯥꯎꯕ ꯑꯗꯨꯒ ꯅꯍꯥꯟꯋꯥꯏꯅ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕꯁꯦ ꯌꯥꯎꯗꯕ ꯌꯥꯎꯔꯝꯒꯅꯤ ꯈꯪꯅꯗꯕ ꯅꯍꯥꯟꯋꯥꯏꯅ ꯂꯩꯗꯅ ꯆꯝꯅ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒ ꯉꯍꯥꯟꯋꯥꯏꯁꯦ ꯍꯧꯖꯤꯛꯁꯤꯅ ꯏꯃꯥ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯌꯥꯝ ꯉꯥꯎꯏ ꯍꯥꯏꯕꯒꯁꯦ ꯅꯤꯁꯥ ꯆꯥꯕꯅ ꯉꯥꯎꯕ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯉꯥꯎꯏꯒ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯌꯥꯝ ꯑꯣꯛꯇꯦꯒ ꯍꯥꯏꯕꯁꯦ ꯀꯔꯝꯕꯅ ꯑꯣꯏꯒꯦꯕ ꯉꯥꯎꯁꯤꯟꯅꯩꯒ ꯍꯥꯏꯕꯁꯦ ꯅꯤꯁꯥ ꯆꯥꯕꯅ ꯑꯣꯏꯕ꯭ꯔꯥ ꯊꯕꯛ ꯁꯨꯅꯤꯡꯗꯕꯅ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯌꯨ ꯊꯛꯄ ꯈꯪꯍꯧꯗ꯭ꯔꯕꯅꯦꯕ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒ ꯂꯩꯗꯅ ꯖ꯭ꯋꯥꯔꯁꯦ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄ꯭ꯔꯥ ꯑꯁ ꯁꯥꯟꯅꯩꯌꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯉꯍꯥꯟꯋꯥꯏꯗꯤ ꯂꯧ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯍꯣꯡꯉꯝꯃꯤꯗꯅꯀꯣ ꯄꯩꯁꯥꯅ ꯇꯥꯡꯉꯝꯕ ꯁꯨꯃꯥꯏꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯃꯤꯁ ꯅꯤꯝꯂꯥ ꯄꯩꯁꯥꯅ ꯌꯥꯝ ꯇꯥꯡꯕ ꯑꯗꯨꯒ ꯄꯣꯠ ꯆꯩꯅ ꯍꯣꯡꯕ ꯑꯣꯏꯔꯝꯃꯦꯕ
ꯑꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯂꯧ ꯀꯩꯅꯣꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕ ꯃꯥꯅꯦ, ꯋꯥꯔꯤꯒꯁꯨ ꯂꯩꯕꯀꯣ ꯇꯧꯗꯤ ꯇꯧꯔꯝꯕꯖꯥꯠꯅꯦ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯖꯨꯋꯥꯔ ꯃꯐꯝ ꯑꯣꯏꯕ ꯑꯩꯈꯣꯏ ꯖꯨꯋꯥꯔ ꯈꯨꯜꯂꯤꯡꯕ ꯍꯥꯏꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯌꯥꯝ ꯖꯨꯋꯥꯔꯁꯦ ꯁꯨꯝ ꯁꯥꯟꯅꯕ ꯑꯗꯣ ꯏꯃꯨꯡꯗꯨꯅ ꯄꯩꯁꯥꯒ ꯑꯗꯨꯝ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒꯤ ꯄꯩꯁꯥꯒ ꯈꯔ ꯄꯤꯔꯒ ꯁꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯗꯨꯗ ꯄꯣꯠ ꯇꯞꯄꯛꯄꯁꯦ ꯇꯞꯄ ꯃꯥ ꯄꯣꯠ ꯂꯩ ꯆꯔꯤ ꯃꯆꯦꯅ ꯍꯥꯏ ꯀꯥꯎꯊꯣꯛꯈꯤꯅꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨ ꯃꯣꯏ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯖꯨꯋꯥꯔꯁꯨ ꯁꯥꯟꯅꯩ ꯌꯨꯁꯨ ꯌꯣꯜꯂꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯃꯤꯗ ꯅꯍꯥꯟꯋꯥꯏꯗꯤ ꯈꯔ ꯍꯥꯏꯈꯣ ꯏꯃꯥꯏ ꯋꯥꯔꯤꯁꯤꯗ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ ꯅꯍꯥꯟꯋꯥꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯒꯟꯖꯥ ꯊꯛꯐꯝꯗ ꯃꯆꯥ ꯅꯤꯉꯣꯜ ꯊꯥꯖꯅꯕꯒꯤ ꯋꯥꯔꯤꯒ ꯌꯥꯝ ꯂꯩꯕ ꯖꯥꯠ ꯂꯩꯕ ꯇꯥꯔꯛꯄ꯭ꯔꯣ ꯏꯃꯥ ꯍꯣꯏ ꯉꯁꯥꯏꯒꯤ ꯃꯄꯥ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯨꯟꯕꯗꯒꯤ ꯅꯆꯥꯁꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯀꯥꯟꯅ ꯄꯤꯅꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤꯒꯁꯤ ꯇꯥꯔꯛꯄ꯭ꯔꯕ ꯏꯃꯥ ꯍꯣꯏ ꯑꯗꯨꯗꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯣꯏ ꯀꯟꯖꯥ ꯊꯛꯄꯒꯤꯁꯦ ꯗꯤꯅꯥ ꯈꯣꯏꯔꯝꯕꯅ ꯇꯧꯋꯦꯕ ꯑꯗꯩꯗ ꯑꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯈꯤꯒꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯍꯧꯖꯤꯛꯀꯤ ꯃꯄꯥꯗꯣ ꯃꯅꯤꯡꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯐꯝꯃ ꯁꯨꯝ ꯇꯥꯕꯗ ꯀꯟꯖꯥ ꯊꯛꯄꯗꯨ ꯏꯁꯩꯒ ꯁꯛꯗꯅ ꯀꯟꯖꯥ ꯊꯛꯑꯒ ꯃꯣꯏꯁꯤ ꯀꯩꯅꯣ ꯇꯧꯅꯩ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯎꯔꯛꯑꯦ ꯑꯗꯨꯅꯦ ꯀꯟꯖꯥ ꯊꯛꯐꯝꯗ ꯁꯨꯝ ꯇꯤꯟꯅꯕꯗꯒꯤ ꯏꯇꯥꯎ ꯅꯆꯥꯅꯨꯄꯤꯁꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯤꯅꯕꯩ ꯋꯥꯔꯤꯒꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯇꯥꯈꯤꯒꯨꯝ ꯇꯧꯋꯦ ꯑꯗꯨꯗꯤ ꯇꯥꯔꯛꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗꯀꯣ ꯅꯤꯁꯥꯒꯁꯦ ꯀꯔꯤꯝ ꯂꯩꯔꯝꯗꯕ ꯆꯥꯔꯝꯗꯕ ꯑꯗꯩ ꯌꯨꯒꯥꯁꯦ ꯍꯧꯖꯤꯛꯇꯪ ꯉꯥꯎꯔꯛꯄ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯎꯖꯩꯕ ꯃꯃꯥꯡꯉꯩꯗꯗꯤ ꯇꯧꯔꯝꯗꯕꯗꯧꯅ ꯑꯗꯣ ꯃꯥꯏ ꯑꯁ ꯃꯥꯏ ꯇꯧꯏꯀꯣ ꯃꯇꯝꯗꯨꯒꯤ ꯃꯃꯥꯡꯉꯩꯗꯅꯦ ꯌꯥꯝ ꯊꯤꯅ ꯌꯨ ꯉꯥꯎꯕ ꯂꯩ ꯎꯝ ꯏꯪꯅ ꯇꯨꯅ ꯌꯨ ꯉꯥꯎꯕ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯖꯨꯍꯥꯔꯁꯤꯅ ꯌꯥꯝ ꯎꯗ꯭ꯔꯦꯕꯀꯣ ꯌꯨ ꯉꯥꯎꯕꯁꯦ ꯂꯣꯟ ꯉꯥꯎꯅꯔꯕꯅꯤꯅ ꯂꯦꯝꯅ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯁꯣꯔꯣꯛꯇ ꯆꯠꯂꯒ ꯉꯥꯎꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯅ ꯌꯨꯝꯗ ꯉꯥꯎꯅꯕ ꯍꯧꯖꯤꯛꯅ ꯌꯨꯝꯗ ꯉꯥꯎꯅꯔꯦꯕ ꯍꯧꯖꯤꯛꯅ ꯂꯝꯕꯤꯗꯒꯤ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯥꯎꯅꯔꯦ ꯁꯥꯔ ꯃꯥ ꯅꯍꯥꯟꯋꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯗꯅ ꯍꯥꯏꯅꯕꯅꯦꯅ ꯂꯝꯕꯤꯗ ꯂꯝꯕꯤꯗꯒ ꯆꯠꯇꯅ ꯐꯩꯅ ꯖꯨꯋꯥꯔ ꯍꯥꯔꯒꯀꯣ ꯆꯠꯄꯒꯤ ꯑꯧ ꯃꯌꯥꯝ ꯊꯦꯡꯅꯔꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯊꯦꯡꯅꯔꯛꯑꯦꯕ ꯑꯅꯝꯕꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯃꯄꯥꯟꯁꯤꯗ ꯍꯥꯏꯗꯅ ꯆꯠꯂꯒꯀꯣ ꯆꯠꯄ ꯂꯦꯝꯅꯕ ꯑꯃ ꯇꯧꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯏꯗꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯇ ꯂꯝꯕꯤ ꯍꯥꯏ ꯆꯠꯄꯅꯤ ꯍꯣꯏ ꯏꯇꯥꯎ ꯊꯥꯅꯤ ꯊꯣꯛꯏꯁꯦ ꯅꯨꯃꯤꯠꯅꯤ ꯊꯣꯛꯏꯁꯦ ꯑꯗꯨ ꯊꯥꯅꯤ ꯅꯨꯃꯤꯠꯅꯤꯅ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯐꯨꯔꯥꯁꯦ ꯀꯔꯤꯒꯤꯅꯣꯕ ꯊꯝꯖꯤꯜꯂꯤꯁꯦꯅ ꯏꯄꯣꯝꯗ ꯌꯥꯎꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯀꯗꯣꯔꯦ ꯍꯣꯏ ꯃꯥꯗꯣ ꯈꯔ ꯈꯦꯠꯅꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥꯎꯔꯛꯏ ꯍꯧꯖꯤꯛꯅ ꯁꯨꯃꯥꯏꯅ ꯉꯥꯎꯕꯅꯤ ꯀ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯁꯤꯅ ꯆꯥꯎꯈꯠꯂꯛꯄꯩ ꯃꯇꯧ ꯇꯝꯕꯗ ꯈꯤꯇꯪ ꯍꯦꯟꯖꯤꯟꯈꯤꯕ ꯑꯗꯩꯁꯨ ꯑꯃꯨꯛ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯔꯦꯁꯦ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯛꯄ ꯈꯪꯉꯛꯄꯁꯦ ꯁꯤꯁꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯉꯥꯡꯅꯕ ꯑꯣꯏꯕ ꯖꯥꯠꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯊꯪꯗꯩꯗꯤ ꯈꯔ ꯏꯔꯥꯡ ꯇꯧꯔꯁꯤꯀꯣ ꯏꯔꯥꯡ ꯇꯧꯔꯁꯤ ꯍꯣꯏ ꯑꯔꯥꯡꯕ ꯏꯁꯩ ꯑꯃꯨꯛ ꯇꯝꯃꯒꯦ ꯍꯣꯏ ꯈꯔ ꯏꯔꯥꯡ ꯇꯧꯔꯁꯤ ꯑꯣ ꯌꯥꯔꯗꯤ ꯏꯃꯥ ꯏꯁꯩꯁꯦ ꯃꯊꯪꯗꯗꯤ ꯕꯨꯂꯦꯠꯇꯣ ꯍꯦꯛ ꯁꯛꯇꯣꯛꯎ ꯐꯥꯔꯦꯅ ꯇꯧꯕꯁꯦ ꯍꯦꯛꯇ ꯀꯥꯎꯊꯣꯛꯑꯦꯕ ꯅꯣꯏꯒ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯏꯁꯥꯁꯦ ꯄꯥꯈꯠꯄ ꯑꯃ ꯍꯦꯛꯇ ꯌꯥꯎꯋꯦ ꯍꯣꯏ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯜꯂꯣ ꯏꯃꯥꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯅꯣꯡꯕ꯭ꯔꯪꯗꯒꯤꯅꯦ ꯌꯥꯏꯔꯤꯄꯣꯛ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯏꯃꯥ ꯃꯤꯡꯅ ꯂꯟꯙꯣꯅꯤ ꯄꯨꯈ꯭ꯔꯤꯔꯣꯝꯕꯝ ꯏꯃꯥꯁꯦ ꯂꯟꯗꯣꯅꯤ ꯑꯅꯧꯕ꯭ꯔꯥ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ꯭ꯔꯥ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗ ꯅꯍꯥꯟꯃꯨꯛ ꯐꯪꯕꯗ ꯏꯁꯩ ꯑꯃꯇꯪ ꯁꯛꯑꯒ ꯇꯣꯛꯑꯣꯅ ꯇꯣꯛꯈꯤꯕ ꯑꯥꯎ ꯋꯥꯔꯤ ꯑꯗꯨ ꯇꯧꯍꯧꯗꯕꯗꯣ ꯀꯩꯅꯣꯝꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯅꯤ ꯏꯃꯥ ꯂꯟꯗꯣꯅꯤꯒꯤ ꯃꯤꯡꯁꯦ ꯇꯥꯈ꯭ꯔꯦꯕ ꯇꯥꯔꯝꯒꯅꯤ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯒꯤ ꯑꯩꯁꯦ ꯂꯟꯙꯣꯅꯤ ꯍꯥꯏꯁꯦ ꯇꯧꯅꯤꯡꯗꯕꯅꯦꯕ ꯑꯗꯣ ꯏꯆꯥ ꯃꯤꯁ ꯑꯅꯤꯒꯤ ꯁꯛꯇꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩ ꯀꯔꯤꯝꯇ ꯇꯧꯖꯗ꯭ꯔꯒꯁꯨ ꯍꯜꯂꯨꯁꯨ ꯍꯥꯏꯔꯒꯦꯅ ꯇꯧꯖꯔꯛꯑꯦ ꯑꯦꯁ ꯃꯤꯁ ꯅꯤꯝꯂꯥ ꯏꯃꯥꯒꯤ ꯐꯣꯟ ꯇꯧꯔꯛꯄꯩ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅꯤꯗ ꯊꯝꯖꯤꯟꯈꯤꯕꯩ ꯋꯥꯅꯤ ꯍꯥꯏꯐꯦꯠ ꯅꯣꯛꯎꯗꯅ ꯀꯩꯅꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯃꯥ
ꯑꯩꯁꯦ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯂꯩꯕ ꯗꯥꯝꯗꯣ ꯑꯗꯨꯏꯗ ꯊꯤꯡꯕꯗ ꯉꯥ ꯈꯔ ꯐꯥꯏꯌꯦ ꯉꯥꯄꯪꯒꯨꯝꯕ ꯉꯥꯃꯨ ꯁꯦꯡꯒꯨꯝ ꯀꯩꯅꯣ ꯑꯗꯒꯤ ꯏꯃꯥ ꯈꯥꯕ ꯉꯥꯄꯪꯉꯗꯤ ꯀꯩꯅꯣ ꯀꯔꯤ ꯉꯥꯅꯣ ꯅꯣꯏꯗꯤ ꯈꯪꯉꯣꯏ ꯅꯨꯡꯗ ꯂꯩꯕ ꯉꯥꯄꯪ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯉꯀ꯭ꯔꯥ ꯃꯥꯟꯕ ꯉꯥ ꯑꯃ ꯂꯩꯌꯦꯕ ꯑꯥ ꯑꯗꯨꯒ ꯑꯗꯩ ꯉꯥꯃꯨ ꯁꯦꯡꯒꯨꯝ ꯑꯗꯒꯤ ꯉꯥꯃꯨ ꯁꯦꯡꯒꯨꯝ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯃꯥ ꯉꯥꯃꯨ ꯁꯦꯡꯒꯨꯝ ꯍꯥꯏꯁꯤꯅꯅꯦ ꯎꯝ ꯃꯑꯣꯡꯗꯣ ꯈꯗꯥꯡ ꯍꯥꯏꯇꯥꯔꯦ ꯈꯗꯥꯡꯗꯣ ꯈꯔ ꯀꯣꯞꯇꯛ ꯇꯧꯔꯒ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯇꯅꯥꯟꯕ ꯈꯔ ꯇꯦꯟꯇꯛꯇꯤ ꯇꯧꯋꯦ ꯈꯨꯄꯤꯃꯨꯛꯇꯪ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯈꯥꯕꯛ ꯑꯃꯒ ꯐꯥꯏꯌꯦ ꯑꯥ ꯑꯗꯨꯏꯗꯣ ꯉꯔꯥꯡꯁꯦ ꯇꯥꯎꯊꯣꯛꯑ ꯊꯕ ꯉꯁꯤꯁꯦ ꯊꯣꯡꯉ ꯆꯥꯊꯣꯛꯄ ꯑꯗꯨꯅ ꯍꯦꯛ ꯐꯔꯦ ꯕꯨꯂꯦꯠ ꯁꯛꯇꯣꯏꯔꯣ ꯏꯃꯥ ꯑꯩꯗꯤ ꯕꯨꯂꯦꯠꯁꯤ ꯁꯛꯄꯁꯨ ꯀꯌꯥ ꯍꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯍꯟꯇꯛ ꯂꯩꯈꯤꯗꯦꯕ ꯑꯣ ꯀꯌꯥꯝ ꯀꯨꯏꯔꯕ ꯃꯆꯥ ꯏꯃꯥ ꯑꯅꯤ ꯍꯨꯟꯇꯣꯛꯑꯝꯃꯒ ꯑꯗ ꯅꯤꯄꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯎꯕꯗ ꯑꯩꯅ ꯑꯗꯨꯗꯩꯗ ꯑꯃꯇꯪ ꯁꯛꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤꯗ ꯏꯃꯧ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯔꯥꯡ ꯃꯊꯪ ꯁꯒꯣꯜꯁꯦꯟꯗ ꯁꯣꯔꯥꯠ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯅꯦ ꯇꯧꯔꯤꯁꯦꯀꯣ ꯑꯗꯣ ꯑꯩꯒꯤꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯑꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯄꯥꯒꯤꯅꯦ ꯑꯣ ꯁꯥꯒꯩꯒꯤ ꯍꯥꯏꯇꯥꯔꯦ ꯁꯥꯒꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯃꯥꯏ ꯃꯇꯥ ꯅꯨꯄꯥꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯇꯧꯕꯗ ꯎꯗ ꯑꯗꯩ ꯑꯗꯨꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯇꯕ ꯏꯁꯩ ꯁꯛꯑꯔꯣꯏꯅꯦ ꯏꯁꯩ ꯁꯛꯀꯅꯤꯕ ꯁꯛꯇꯣꯏ ꯏꯁꯩꯁꯦ ꯑꯗꯨꯗꯩꯗ ꯁꯦꯠ ꯁꯣꯡꯅꯦꯕ ꯁꯩꯊꯥꯖꯕ ꯅꯤꯡꯉꯝꯗꯕ ꯏꯁꯩ ꯑꯝꯇꯪ ꯁꯛꯆꯒꯦ ꯁꯦꯠ ꯇꯧꯕ ꯁꯣꯡꯅꯦꯕ ꯑꯣꯀꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯁꯦꯠ ꯁꯣꯡꯁꯦ ꯇꯥꯔꯒꯦ ꯏꯃꯥ ꯁꯛꯄꯤꯔꯣ ꯁꯛꯇꯣꯔꯛꯑꯣ ꯍꯥꯏꯔꯣ ꯑꯣꯏꯅ ꯁꯤꯜꯂꯛꯑꯅꯨ ꯍꯧꯕꯤꯔꯣ ꯑꯗꯣ ꯚꯥꯒꯄꯇꯤ ꯄꯥꯏꯔꯔꯣꯏꯗ꯭ꯔꯣ ꯉꯁꯤꯁꯦ ꯉꯍꯥꯟ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯅꯍꯥꯟ ꯉꯁꯤꯗꯤ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯑꯅꯤꯔꯛ ꯁꯤꯜꯂꯣ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯗꯥꯔꯂꯤꯡ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯗꯥꯔꯂꯤꯡ ꯑꯣ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦꯕꯀꯣ ꯌꯥꯔꯦ ꯑꯣ ꯁꯛꯇꯣꯛꯑꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯅꯨꯡꯁꯤꯃꯟꯗꯅ ꯁꯛꯀꯦ ꯇꯧꯕꯅꯤꯗ ꯑꯥꯎ ꯊꯥꯏꯅꯒꯤ ꯑꯣꯏꯕꯅꯦꯕꯀꯣ ꯅꯣꯛꯅꯔꯛꯀꯅꯨꯀꯣ ꯍꯣꯏ ꯗꯥꯔꯂꯤꯡ ꯋꯥꯔꯤꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯑꯁ ꯇꯜꯂꯦꯍꯦ ꯍꯧꯕꯤꯔꯣꯕ ꯍꯧꯖꯔꯒꯦ ꯗꯥꯔꯂꯤꯡ ꯁꯣꯏꯈꯤ ꯂꯥꯡꯈꯤꯕ ꯄꯨꯝꯅꯃꯛ ꯂꯥꯏ ꯁꯠꯇ ꯂꯩꯕꯤꯔꯤꯕ ꯋꯥꯍꯣꯡ ꯂꯩꯗꯣꯠꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯅꯤꯃꯨꯛꯁꯨ ꯅꯣꯂꯨꯛꯆꯔꯤ ꯏꯁꯩ ꯍꯧꯔꯝꯗꯥꯏꯗ ꯕꯣꯔ ꯄꯤꯕꯤꯌꯨ ꯁꯣꯏꯕꯨ ꯁꯣꯏꯗꯕꯗ ꯁꯣꯏꯔꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯍꯧꯅꯔꯒ ꯑꯌꯨꯁꯃꯥꯟ ꯅꯣꯛꯁꯜꯂꯛꯀꯗꯣꯏꯅꯤ ꯕꯕꯥ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯥꯕꯨ ꯑꯃꯨꯛ ꯎꯔꯔꯣꯏ ꯃꯔꯛ ꯃꯪꯂꯥꯟꯗ ꯂꯥꯛꯄ ꯅꯠꯇꯅ ꯂꯥꯛꯂꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯃꯤ ꯃꯠꯇꯕ ꯃꯥꯏꯊꯣꯡꯅ ꯈꯣꯏꯔꯧ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯂꯛꯅꯔꯔꯦ ꯑꯩꯉꯣꯟꯗ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯪꯂꯥꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯥꯕꯨ ꯑꯃꯨꯛ ꯎꯔꯔꯣꯏ ꯃꯔꯛ ꯃꯪꯂꯥꯟꯗ ꯂꯥꯛꯄ ꯅꯠꯇꯅ ꯂꯥꯛꯂꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯕꯁꯟꯇꯅ ꯂꯥꯛꯄꯗ ꯂꯥꯛꯂꯤꯒꯗꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯩ ꯑꯩꯅ ꯂꯩꯀꯣꯟꯗ ꯂꯣꯜꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯕꯁꯟꯇꯅ ꯂꯥꯛꯄꯗ ꯂꯥꯛꯂꯤꯒꯗꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯩ ꯑꯩꯅ ꯂꯩꯀꯣꯟꯗ ꯐꯝꯃꯤꯕꯔꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯥꯕꯨ ꯑꯃꯨꯛ ꯎꯔꯔꯣꯏ ꯃꯔꯛ ꯃꯪꯂꯥꯟꯗ ꯂꯥꯛꯄ ꯅꯠꯇꯅ ꯂꯥꯛꯂꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯏꯆꯤ ꯍꯨꯟꯕ ꯑꯍꯤꯡꯗ ꯊꯥꯕꯜ ꯐꯕ ꯎꯔꯒ
mana aibu kaubagum tari aigi napada aigi nungsi lambida mabu amu uraroi mara mara manglanda lakwanatan laglaroi mara mara manglanda ubanatan uraroi aigi nungsi lambida. Miss, isanjarake Imana tingate Imana isai set songam saga Miss Nimla khone nokphet tawrije tat pat tawrini ko Kari haino nangidu as. nati wakhanda di nungai trabne do mayam mamangda nungai thokpa malhalini hairi ni aina haije gyan tadrabo Nangi tat asembani adumaksu Taksinna bane hayo tat pat kaina adui wa haidu. o tawsinnari ne haba tawsinnari ne haba haidi awa je mayamda u hanningdabagi noksinari ne haba ko yam nungai ngasi di ima event mayam je set ki set ngata sagle do imau nupi ma leigidabada imana saitharaga di dedicate tawraga sakpi base nungai ima je wari di sadri punsi wari di sadri ko ima sadari aduga pabung di leiribro ima hojik se pabung leigidare leigidre ba do ima di kana leiminai no ai janupa ani ahum amadi mayai thangudini sagidit oigre sagidit na leire ngangna sanaba nungaitere janupa ahal lei atomba lei janupi mayawi mayum pangre moirangda icha nupa ma nai haise ima kamaina tawrino ma angang oiringada yang jingbadane oh sagidis oiraga dum maji gyandi ta wakhando mayang manaraktaba haitare adudi kamaina no maji kamaina leiminai no haidi ngangna sakna ba yade haise dumana tawbam thokpa ma dum tawraga leibra kamai tawraga leige ma adu yamna sathibadi oide ma dum akoina haibadu dum tai aduga haidi ma de kaw haidi mafam khuding kawgan ba haibam leidana adugumbani haidi phattaba koi ima hoina senabada wagadaba thabak natai jadabaga tawbra na hangiba adu matamadi yang waram eba senabado hojikti khara khare waba chathok tare adum chahi adum yamamani ko chahi 40 mathak oigre okay yam nungai pabungna ate thamamdersu isha mari bodi thambirame ba imagi dama ado ima wari se ipa ipugi ahumlak haido ima je ngasi ju mu thengnare ngahan su thengnagre imai punsi wari se to be continue da thamasi misrimla mathan ahumlak su bodoina sanarase imai wari se ngasi di khatang haidi imau nupi do ma leitabagi nungai tabado leiribanina ngasi su imai wari ji yaithoe cancel tawre ado ima mathang da di soidana punsi wari musa siko saji adu nabani se yamna phajaiye adu mai hainau we soida jo ho leisabi nangche yamna phajai ko nangbu uruba mikuta laiwong khangra nari ai tawreba ho leisabi is nai re ga noi ma challe yam nungai re ma thagachari nungai adu good night thamjarake ko miss good night hai roi ma good night di kang chikano hai ba good night good night ko ya te kon hoi na ni ko over dream thamjara Over dream aroiba call da khudok sawa bijari aroiba caller da wari khatana tini Miss Nimla phajari se music sisu yam thina phajal he ngasai gai sum taru da baira khangde buko khangta tab sida pukning je hui hairiba pukning hu bai je kamai tauge pukining duda ne taning ba ma po halisi oi duira ba ai di si music se as khang ne mut nung ai badune pukning hu bai je
ꯑꯣ ꯃꯥꯏ ꯅꯨꯡꯉꯥꯏꯕꯗꯣ ꯃꯥꯏ ꯋꯥꯈꯜꯂꯣꯟꯅꯤ ꯅꯨꯡꯉꯥꯏꯁꯦ ꯑꯗꯨꯗꯤ ꯀꯣꯂꯔꯁꯦ ꯂꯥꯛꯑꯦꯕꯀꯣ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯝꯅꯤꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯦ ꯃꯤꯁ ꯅꯤꯝꯂꯥꯅ ꯀꯩꯅꯣ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯉꯁꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯜꯂꯣ ꯆꯍꯤ ꯍꯨꯝꯐꯨ ꯍꯥꯏꯔꯛꯏꯁꯤꯗꯤ ꯁꯨꯔꯕ꯭ꯔꯣ ꯆꯍꯤꯁꯤꯗꯤ ꯑꯣ ꯌꯥꯏꯄꯣꯛ ꯕꯤꯁ꯭ꯋꯥꯅꯥꯊꯒꯤ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯕꯤꯔꯕ꯭ꯔꯣ ꯆꯍꯤꯁꯤ ꯅꯤꯐꯨ ꯆꯍꯤ ꯆꯪꯉꯛꯄ ꯍꯨꯝꯐꯨ ꯃꯥꯜꯂꯦ ꯁꯨꯔꯛꯑꯦ ꯆꯍꯤ ꯍꯨꯝꯐꯨ ꯁꯨꯔꯝꯈꯤꯔꯣꯏꯗ ꯁꯨꯔꯝꯈꯤꯔꯣꯏꯗ ꯁꯨꯔꯦ ꯁꯨꯕꯗꯕ ꯃꯥꯜꯂꯦ ꯁꯨꯔꯛꯑꯦꯕ ꯆꯍꯤ ꯍꯨꯝꯐꯨ ꯑꯗꯨꯝ ꯍꯌꯦꯡ ꯍꯪꯆꯤꯠ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯌꯥꯗꯤꯌꯦ ꯌꯥꯔꯣꯏ ꯆꯍꯤ ꯌꯥꯔꯣꯏ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯁꯨꯔꯦ ꯍꯥꯏꯕ ꯍꯥꯏꯖꯕꯅꯦ ꯁꯨꯗ꯭ꯔꯤ ꯁꯨꯗ꯭ꯔꯤ ꯍꯟꯗꯛ ꯈꯣꯟꯖꯦꯜꯁꯤ ꯌꯥꯗꯦ ꯈꯣꯟꯖꯦꯜ ꯑꯉꯥꯡꯗꯣ ꯌꯥꯗꯦ ꯀꯩꯅꯣꯒꯤ ꯆꯍꯤ ꯀꯌꯥ ꯏꯃꯥꯒꯤ ꯁꯨꯔꯒꯦ ꯏꯃꯥꯒꯤ ꯏꯃꯥꯒꯤ ꯏꯆꯥꯗꯣ ꯑꯍꯟꯗꯣ ꯑꯍꯟꯗꯣ ꯀꯔꯤ ꯍꯥꯏꯕ 이마기 이자 한도 사이 꺄 수러기 이짜라 아우 이짜 뭐 생로 그냥 사히 나티 사히 이마기 이자 한도 사이 꺄 수러기 사히 니푸 목소래 사히 니푸 목소래봐 이마는 사히 꺄데 용반 비럭기 그 사히 따라가 그래 나이다 따라가 그래 안까 홀로 kano puro chahi ni phuga tara tare ka tinjana omda dudi hore wahang ju lai ko ima yankai tare ta suri yaroi yararoi ma dismiss jail da thamdoi ni ma kano lai tudi tha kano jo ma kang bogi lai tudi assume ji taro kan hai bani kai dau ra no ma chumi ji dau ra hai ja lipstick masu hai biramoi ye uri du di mana na tro angang ba imasu chahi sudana taura no hai bane ba sikari sare se man hari matam du khai do ju sahi yang khai ga boy kolom thamme hai ba ina ta budi sung su sudri hot na ba na kari sare se lipstick machu do I machu khajai na re kari sare me thoi padang kalali lan pa na te hapsan mo wat pa ni adu tha tara khatani adu hapsan laju su de hello oh hello tabro tare oh ai sahi humpu tare sure ya bro adu ne hek phare ima adu di yam thi ya humpu tare tu ni ngai ri ngai ri je nai ge na oh ai sahi humpu tare sure kai lam dai nu ima radio muthat tar di yara ro hello radio dum to muthat piro karai de lai no hello te re tu to ko bang ke man dai gi min kari kau bi bagai ma nimta ko we ima adu isai ma hana sakpa tare ko ai sakara ke akhoi na haiba isai se sakpi ko ima gi isai du nataba ai na ha ai na khang ba ma sak lai adu sakara ke adu ju sagan doi ne akhoi na hai ju sakpiramo aroi ba caller ni na tabi bro ima taye akhoi na hai isai ji sakpa matung da ima gi isai dum sakpiro chamelai isai dum sakpiro chamelai natraga bullet ngasi gi sa amu ya da se bullet ani ji manung da am khalo adu di ai de hai ti chamelai de hai rangani da chalage ko chamelai ai gi chamelai
Kami lagi mamang katuna magkasa. Tang tang. Kat kat Ay kat sila na padiye. Adudi check my yusu kari adu dum samo. Adu ay thadiye sinaluoirage. Phani da ima Ima phani phani da da try mati katani. try am tang di tau da try tau tho da try tau di khangoi da Amutang haibiro mo ne matik to amta haisi. Matik to amta haisi check my check yu. my gi you na first class Asim da saloi ma. you thong bi Adu ne ay the haida price tau bi ne. ba ya Ako haira ke sa ima matung ilo. Check my yu na first class ni haibiro ima. Hay tiye ba. Se hairo se check my gi hairo se hauji ima hauji ne Gi yuna. first class ni. Ay hay tiye da. Pass to ahanbado first class ni haibado adum taga haibiro mo. Chiang Mai gi yuna phasa. you thong bi ne the price bi ba ya Ayo ima you thong bi Ay ni hayo. ay tara. You thong bi ni hayo ta ba. Ay tara ay tuwa ko. Adudi imagi sai do in shakbiro. Ay say ya. Makok su tao to kare mamai de hora. phare aduna Ado ima ngai ko sai do ningjing oi wa hangam tang jar ke ima. Ima si kari gumba wari ni ko sidi wakhan sagat pani ingraji da hairaga na imagine haibudu ko. Ado imaji kari gumba ngauraga jatle na khan taraga ni imaji kamai ngaungi kari dress selaga ngauni habiu. Ay na thakadau du sala ge che. Haima ima wahang hangi jem to khombira mo kari no ni. Kari ay ba. Imaje kaigumba karigumba imagine ngaure na khallaje ba imaje lambi da chatle ba ngauraga ngau bada kari dress selaga ngaugani kamai ngaugani. Ay di ne nga che ka khangwani na ba na pangai do khumba yana kana taude hay mo ta khumage. Imaje ngau bada kari dress selaga ngau doino haiba. Ay ro. Aw Adudi angawagi deso sela ngawrani. sari selaga ngau kai noi ma Rani phi ga tu illaga ngau do ni no. phi ge ilaga Imaje haite he imai sai salo yare. Ay say nga take ko. Ako yo to rai. Chalage ay makok ko ko kare ba mai chalage. isai mamai dei sagla ge ajne Sai koi lawon Phare aduna. Palin sana pudingai aigi aroiba matamda karam lage nungsi mapau saidang wasana mangingai Malin được hawanya tingdingai ay ama phangoni ne yamna thakpa de nuai che da taibang wakhan mangdringai sidai haudana khamnung ke koi lawon bina na haurai yam hai koi lamon dina malin sana pudingai aigi aroiba matamdo kedoraba Haram lagi nungsi mapau as aduni wakana mangdingai malinda thawai na tindingai isai yo loi kau he ba ko malem da haksang na tindringai ay mo ka saage ima ne he I he ne he noi na hanging ba da hango khumage oh ngasi gi di hangaroi ge ima pungji araktre bako ado hayeng mathang gi torok pa do ida wari sar jing ngasi gi di loi thadom ni ma jing je ingau ngau re wakhan do na Wakando. ngasi ahan ba ni na ba ko isai gi di loi na pha ba ne ba noi gi si pai ba ai sa di nik pam yaw re ba ado mathang da di bullet to sa hairaga lau ko ima yam nungai re ima thagachari mathang da je yam nung chi ba ma thala ge hoi Thagachari. Muslim la loisale do mayam color zo lokhat pa loire lokhat la roi
ꯑꯗꯣ ꯀꯩꯒꯨꯝꯕ ꯉꯁꯥꯏꯒꯤ ꯉꯥꯎꯕꯩ ꯋꯥꯔꯤꯗꯣ ꯏꯃꯥꯗꯩꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯄꯥꯎꯈꯨꯝꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯉꯥꯎꯔꯦꯅ ꯈꯜꯂꯕꯀꯣ ꯑꯩꯗꯤ ꯁꯨꯠ ꯇꯥꯏ ꯁꯦꯠꯂꯒꯅꯦ ꯈꯕꯔ ꯑꯃ ꯄꯥꯏꯔꯒꯅꯦ ꯈꯕꯔꯁꯦ ꯄꯪꯄꯥꯗ ꯄꯥꯔꯒ ꯂꯩꯅꯦꯕ ꯑꯩꯅ ꯉꯥꯎꯔꯗꯤ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯃꯥꯟꯅꯅꯕ ꯈꯕꯔꯁꯦ ꯄꯥꯏꯔꯒ ꯊꯣꯡ ꯐꯖꯅ ꯂꯣꯡꯉꯦꯗ ꯍꯥꯏꯅꯕ ꯍꯥꯏꯅ ꯕꯁꯁꯦ ꯁꯤ ꯈꯕꯔꯁꯤꯗ ꯕꯁꯁꯦ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯅꯤꯗꯅꯀꯣ ꯕꯁ ꯃꯌꯥꯝ ꯑꯃ ꯑꯗ ꯖꯤꯔꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯄꯟꯗꯅ ꯒꯥꯔꯤ ꯃꯌꯥꯝ ꯄꯟꯗꯅ ꯂꯩꯔꯦꯅ ꯍꯥꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯂꯦꯞꯄꯛꯇꯣꯏꯅꯦꯕ ꯑꯗ ꯈꯕꯔꯗꯣ ꯑꯣꯟꯊꯣꯛꯑꯀꯥꯟꯗꯗꯤ ꯃꯊꯪ ꯃꯈꯥ ꯑꯣꯟꯊꯣꯛꯑꯀꯥꯟꯗꯗꯤ ꯂꯣꯡꯉꯦꯗꯣ ꯀꯩꯅꯣꯁꯦ ꯒꯥꯔꯤꯁꯦ ꯂꯣꯏ ꯂꯣꯡ ꯂꯩꯔꯦꯅ ꯄꯥꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯗꯤꯅꯦ ꯈꯕꯔꯒꯗꯤ ꯄꯥꯖꯔꯣꯏ ꯃꯔꯝꯗꯤ ꯃꯤꯠ ꯁꯣꯛꯀꯅꯤ ꯑꯇꯩ ꯑꯗꯣ ꯃꯤꯁ ꯅꯤꯝꯂꯥꯅ ꯉꯥꯎꯔꯒꯗꯤ ꯀꯔꯤ ꯇꯧꯅꯦꯗꯣ ꯍꯥꯏꯗꯣꯛꯑꯝꯃꯣꯗꯅ ꯃꯌꯥꯝꯗ ꯑꯩꯅ ꯉꯥꯎ ꯇꯥꯔꯒꯗꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯗꯣꯏꯔꯣ ꯏꯁꯩ ꯁꯛꯇꯅ ꯂꯩꯒꯅꯤ ꯕꯦꯛꯇꯒꯤ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯑ ꯃꯁꯤꯡ ꯊꯤꯗꯣꯏꯔꯕ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯕꯣ ꯑꯩꯁꯦ ꯐꯤꯔꯣꯜ ꯏꯁꯩ ꯁꯛꯑꯒ ꯂꯩꯒꯗꯧꯔꯤꯕ ꯀꯩ ꯏꯁꯩꯅꯣ ꯁꯛꯇꯣꯏꯁꯦ ꯃꯇꯦꯛ ꯑꯝꯇ ꯁꯛꯑꯣ ꯃꯣꯗꯔꯅꯥꯏꯁ ꯑꯣꯏꯕ ꯏꯁꯩꯗ ꯑꯗꯨ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯀꯣꯆꯤ ꯇꯥꯡꯕ ꯍꯧꯔꯛꯂꯦ ꯑꯅ ꯁꯛꯑ ꯂꯩꯗꯣꯔꯤꯕ ꯑꯣ ꯐꯖꯕ ꯏꯁꯩꯅꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯉꯥꯎꯕ ꯍꯥꯏꯁꯦ ꯍꯩꯕ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯁꯦ ꯉꯥꯎꯕ ꯌꯦꯡꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯉꯥꯎꯕ ꯁꯥꯈ꯭ꯔꯦꯍꯦ ꯁꯥꯕꯗꯤꯀꯣ ꯑꯗꯨꯕꯣꯕ ꯍꯣꯏꯅꯦ ꯁꯥꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯁꯤꯟꯅꯕꯅꯤꯗꯅ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅꯤꯅ ꯉꯥꯎꯔꯛꯄꯗꯣ ꯌꯦꯡꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯁꯥꯕꯁꯦ ꯃꯥꯟꯅꯕ ꯍꯣꯠꯅꯕꯗꯗꯤ ꯑꯁ ꯋꯥꯏꯍꯦ ꯐꯖꯅ ꯂꯣꯏꯁꯤꯜꯍꯧꯔꯁꯤ ꯁꯣꯏꯗꯅꯅꯦ ꯃꯌꯥꯝꯅ ꯋꯥꯍꯪ ꯇꯧꯔꯛꯑꯗꯤꯅꯦ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯈꯨꯝꯕ ꯐꯔꯛ ꯇꯥꯅꯤ ꯀꯩꯅꯣ ꯃꯤꯁꯇꯔ ꯏꯕꯨꯡꯗꯣꯟꯅ ꯍꯥꯏꯔꯛꯏꯁꯤ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯒ ꯏꯆꯟ ꯄꯨꯁꯄꯔꯥꯅꯤ ꯆꯍꯤ ꯌꯥꯝꯂꯝꯂꯅꯤꯀꯣ ꯌꯥꯝꯃꯦ ꯆꯍꯤꯒꯤ ꯋꯥꯗꯤ ꯈꯨꯌꯥꯝ ꯑꯃꯅꯦ ꯆꯍꯤꯁꯦ ꯍꯪꯅꯔꯔꯣꯏꯁꯤ ꯆꯍꯤꯁꯦ ꯌꯥꯝꯕꯕꯨ 70 ꯀꯩꯅꯣꯅꯦ ꯃꯅꯤꯡꯂꯣꯝꯗꯩ ꯊꯤꯔꯛꯇꯣꯏꯅꯦ ꯑꯣ ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯃꯅꯤꯡꯂꯣꯝꯗ ꯏꯁꯩ ꯁꯛꯑꯝꯃꯤꯗꯨꯗꯤ ꯑꯗꯣ ꯏꯃꯥꯅ ꯃꯅꯤꯡꯗꯒꯤ ꯃꯃꯩꯗꯒꯤ ꯁꯛꯂꯛꯄꯗꯤ ꯌꯥꯔꯛꯄꯅꯤꯅ ꯆꯍꯤꯗꯨ ꯃꯃꯩꯔꯣꯝꯗꯩ ꯊꯤꯔꯛꯄ ꯀꯩ ꯀꯥꯏꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯀꯩꯅꯣ ꯈꯤꯇꯪ ꯅꯨꯡꯁꯤ ꯂꯩꯁꯤ ꯂꯩꯊꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯉꯁꯤꯒꯤ ꯍꯥꯞꯄꯨ ꯀꯩꯅꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯀꯩꯅꯣꯒꯤ ꯈ꯭ꯋꯥꯏꯗ ꯍꯥꯏꯔꯛꯀꯦꯀꯣ ꯍꯦꯔꯥꯃꯣꯇꯤꯒꯤ ꯏꯀꯣ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ ꯌꯥꯅꯤ ꯉꯁꯤꯒꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯝꯅꯃꯛ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯐꯖꯈ꯭ꯔꯦ ꯉꯥꯎꯔ ꯇꯥꯒꯦ ꯇꯧꯋꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥ ꯍꯦꯔꯥꯃꯣꯇꯤ ꯁꯥꯔꯛꯄꯁꯦ ꯃꯌꯥꯝ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯃꯊꯪ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯃꯤꯟꯅꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯏꯁꯩ ꯁꯛꯅꯁꯤ ꯏꯁꯩ ꯈꯟꯕꯤ ꯏꯟꯁꯄꯦꯛꯇꯔ ꯇꯩꯍꯥꯏ ꯄꯥꯎꯒꯤ ꯊꯧꯔꯝ इंटरटेनमेंट प्रोग्राम मैम सरुक याबियु अहलोन की थौरम नोमाइजी नुमित खुदिंगी संदोक्चरिबा थौरम असि ngasiगी oinadi loisinjabagi ayabado lawjari pumnamakpu amuka hana पुष्परानी लाइसोम अमदी निर्मला थांजमनिना खुरुमजरी नोई तारी ब्रो दुरान कप 2025 इम्फाल द लागले हा करी असिंबा करम काना कदाइदनो लागले बा जुलाई 9 दगी अगस्त के तांग 12 फावबा खुमल लंपाक इम्फाल की मेन स्टेडियम दा 6 एपिक ग्रुप F की मैचिंग सानगदबने ओ माय गॉड अदुदी याम नुंगाइनी कना सानदोइनो टीम मरीने अखोई की लमदम से हेरो सिंह ट्राउ फुटबॉल क्लब अमसुंग नेरुका फुटबॉल क्लब अदुगी सुमथकता रियल कश्मीर की फुटबॉल क्लब अमसुंग इंडियन नेवी की टीम ने गाइखो अदुदी अहोबा ओपनिंग मैच दी ट्राउ वर्सेस नेरुका तारबनेत्रो यस अदुगा जुलाई की डेट 30 दा ओपनिंग सेरेमनी सु माय पाकना पांथोकदोरिबनी हाइरोदना कानद्रे शहर से सिंतुंगना रेड के ऑरेंज का संगाई बताबनी हराव मथोई कारसिल ओ नखोइना पामजब टीम सिंगा इम्फाल शहर ठक ठक निहलसे इम्फाल मनुंगी ओइना जुलाई डेट